ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯁꯤꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯍꯤꯟꯗꯨ ꯙꯔꯃꯒ ꯃꯤꯇꯩ ꯂꯥꯏꯅꯤꯡꯒ ꯀꯔꯤ ꯈꯦꯟꯅꯕꯒꯦ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯗꯨꯗ ꯃꯇꯦꯛ ꯈꯔꯇꯪ ꯊꯝꯖꯒꯦ꯫ ꯍꯤꯟꯗꯨꯒ ꯃꯤꯇꯩ ꯂꯥꯏꯅꯤꯡꯒ ꯑꯅꯤꯁꯤꯒꯤ ꯈꯦꯟꯅꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯈꯦꯟꯅꯕ ꯍꯧꯔꯦ꯫ ꯑꯃꯅ ꯍꯤꯟꯗꯨ ꯙꯔꯃ ꯍꯥꯏꯕꯅꯤ, ꯑꯃꯅ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯍꯥꯏꯕꯅꯤ꯫ ꯃꯃꯤꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯈꯦꯟꯅꯕ ꯑꯗꯨꯝ ꯍꯧꯕꯁꯤꯅ ꯑꯗꯨꯝ ꯂꯣꯏꯐꯥꯎ ꯈꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗ꯭ꯔꯤꯕ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯗꯕ ꯑꯃ ꯐꯪꯉꯤꯕꯁꯤꯅ ꯉꯁꯤꯒꯤ ꯍꯤꯟꯗꯨꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ, ꯃꯤꯇꯩ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ, ꯃꯤꯇꯩ ꯂꯤꯆꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯥꯗ 2 ꯐꯥꯎꯕ ꯊꯝꯕꯤꯗꯕ, ꯃꯥꯒꯤ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕꯤ, ꯍꯤꯟꯗꯨꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗꯨꯅ ꯃꯤꯇꯩ ꯃꯔꯣꯟ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨꯇ ꯉꯥꯏꯔꯕ, ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗꯕ, ꯃꯤꯇꯩ ꯑꯣꯏꯅ ꯄꯣꯛꯆꯔꯝꯕꯒꯤ ꯃꯤꯇꯩꯂꯣꯟ ꯉꯥꯡꯕꯗꯨꯇꯅꯤ, ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯍꯤꯟꯗꯨꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯈꯤꯕ, ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ꯫ ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯕ ꯍꯤꯟꯗꯨꯒꯤ ꯏꯔꯩꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ, ꯈꯟꯕꯗ ꯋꯥꯅ ꯊꯣꯛꯄ ꯃꯇꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯄꯥꯛ ꯑꯗꯨꯗ, ꯏꯔꯩ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯈꯖꯤꯛꯇꯪ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯄꯤꯕꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯈꯪꯖꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯑꯣꯏ ꯍꯥꯏꯔꯤꯕ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯐꯥꯎꯔꯛꯇꯅ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯆꯤꯡꯈꯠꯄꯁꯤ ꯏꯂꯥꯏ ꯂꯥꯏꯕ꯫ ꯂꯨꯔꯤꯕꯗꯤ ꯉꯥꯡꯅꯔꯨꯔꯒ ꯃꯣꯏꯗꯨꯅ ꯍꯦꯟꯅ ꯆꯨꯝꯕ, ꯑꯩꯈꯣꯏ ꯆꯨꯝꯅ ꯆꯠꯆꯔꯤꯁꯤꯅ ꯑꯔꯥꯟꯕꯗ ꯁꯤꯔꯛꯄ, ꯃꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯤ꯫ ꯃꯗꯨ ꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯧꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ, ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯗꯨꯅ ꯌꯦꯡꯁꯤ, ꯏꯪ 1913-19 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯔꯥꯃꯥꯟꯒꯤ ꯙꯔꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯒꯤ ꯃꯇꯝꯁꯤꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 300 ꯁꯨꯔꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯆꯍꯤ 300 ꯆꯨꯞꯅ ꯂꯥꯏꯆꯨꯈꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅ ꯄꯣꯠꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛ ꯀꯣꯛꯊꯣꯛꯄꯗꯤ, ꯏꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯔꯔꯣꯏꯗꯕ, ꯃꯥꯡꯍꯟꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯀꯨꯏꯅ ꯐꯦꯡꯗꯗꯅ ꯊꯝꯃꯨꯕ ꯀꯣꯜꯍꯤꯡꯅ ꯃꯛꯁꯟꯈ꯭ꯔꯕꯗꯨ ꯂꯪꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃ ꯐꯦꯡꯕ, ꯅꯤꯅꯤ ꯐꯦꯡꯕ, ꯍꯨꯝꯅꯤ ꯐꯦꯡꯕꯅꯗꯤ ꯂꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯁꯤ ꯃꯇꯝ ꯈꯔ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯐꯦꯡꯕ ꯇꯥꯏ꯫ ꯇꯠꯇꯅ ꯐꯦꯡꯉꯒꯗꯤ ꯍꯥꯟꯅꯒꯤ ꯀꯣꯜ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ, ꯀꯣꯜ ꯑꯃꯅ ꯂꯪꯐꯝ ꯊꯣꯛꯄꯗꯨ ꯂꯪꯉꯛꯀꯅꯤ꯫ ꯑꯗꯨꯅ ꯐꯦꯡꯕꯗꯤ ꯃꯇꯝ ꯈꯔ ꯆꯪꯕ ꯇꯥꯏ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯒꯗꯧꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ, ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕ, ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯤꯟꯗꯨꯏꯖꯝ ꯑꯣꯏꯔꯕ ꯔꯥꯃꯥꯟꯗꯤ ꯆꯠꯄꯁꯨ ꯑꯣꯏꯁꯅꯨ, ꯅꯠꯇ꯭ꯔꯒ ꯒꯧꯔꯥꯡꯒ ꯙꯔꯃꯕꯨ ꯆꯠꯄ ꯃꯤꯁꯨ ꯑꯣꯏꯁꯅꯨ, ꯑꯗꯨꯒꯨꯝꯕ ꯍꯤꯟꯗꯨꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯕꯁꯤꯡꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥꯃꯍꯤꯒꯤ ꯈꯨꯕꯝꯗꯤ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯌꯥꯔꯤ꯫ ꯂꯩꯃꯔꯦꯟ ꯈꯨꯕꯝ, ꯑꯄꯣꯛꯄ ꯈꯨꯕꯝ ꯍꯥꯏꯕ ꯂꯥꯏꯐꯝ ꯑꯍꯨꯝꯁꯤꯗꯤ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯃꯤꯇꯩ ꯈꯨꯟꯅꯥꯏꯆꯥ ꯄꯨꯝꯅꯃꯛꯀꯤ ꯌꯨꯝꯊꯣꯡꯗ ꯉꯁꯤꯁꯨ ꯂꯩ꯫ ꯃꯁꯤꯗꯤ ꯒꯧꯔ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯃꯤꯇꯩ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯁꯅꯥꯃꯍꯤ ꯌꯨꯝꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯠꯂꯤ꯫ ꯈꯟꯊꯔꯨꯔꯒꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯏꯖꯝ ꯑꯣꯏꯈ꯭ꯔꯕꯁꯨ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯤꯒꯤ ꯃꯔꯣꯟꯗ ꯁꯣꯟꯈ꯭ꯔꯕꯁꯨ, ꯏꯃꯨꯡꯁꯤꯗ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯄ ꯂꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯁꯥꯒꯣꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯝꯃꯨꯔꯕ, ꯑꯃꯨꯕ ꯐꯤꯖꯪꯅ ꯀꯨꯞꯁꯜꯂꯨꯔꯕ
ꯃꯌꯦꯛ ꯂꯥꯔꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡꯁꯤ ꯏꯃꯨꯡꯗꯨꯗ ꯂꯤꯡꯉꯤꯕ ꯂꯥꯏꯒꯤ ꯈꯨꯕꯝꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯤꯡꯁꯤꯡꯕꯗ ꯂꯥꯏꯅ ꯊꯣꯛꯄ ꯌꯥꯕ ꯈꯪꯅꯅꯕ ꯊꯤꯔꯛꯄꯗ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯤ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯆꯨꯕꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯈꯪꯅ ꯎꯅ ꯃꯗꯨ ꯈꯜꯂꯨꯕ ꯇꯧꯗ꯭ꯔꯦ ꯊꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯈꯜꯂꯨꯗꯕꯅ ꯊꯤꯔꯨꯗꯕꯅ ꯃꯤꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯕ ꯃꯤꯒꯤ ꯆꯠꯅꯕꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯅ ꯃꯤꯒꯤ ꯃꯔꯣꯟꯅ ꯁꯣꯟꯕ ꯃꯤꯒꯤ ꯃꯔꯣꯟꯅ ꯁꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯦ ꯃꯥꯂꯦꯝꯁꯤꯗ ꯍꯤꯟꯗꯨꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯤꯗꯨꯒꯤ ꯃꯁꯥꯗ ꯆꯨꯁꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤ ꯉꯁꯤ ꯃꯌꯦꯡ ꯇꯥꯔꯛꯂꯤꯕꯅꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯐꯝꯃꯤꯟꯅꯕꯗ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯏ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯍꯤꯟꯗꯨ ꯙꯔꯃꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯔꯤ ꯂꯩ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ ꯙꯔꯃ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗꯒꯤ ꯍꯤꯟꯗꯨ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕꯅꯤ ꯀ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯊꯦꯡꯅꯔꯛꯏ ꯃꯗꯨ ꯉꯝꯅꯅꯕ ꯑꯍꯟꯁꯤꯡꯗꯨꯒ ꯌꯩꯍꯠꯇꯅ ꯌꯦꯠꯅꯕ ꯇꯥꯔꯒꯗꯤ ꯈꯠꯅꯕ ꯇꯥꯔꯛꯏ ꯄꯣꯠꯁꯤꯗꯤ ꯈꯠꯅꯔꯒꯗꯤ ꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯡ ꯑꯃ ꯄꯨꯡꯈꯥꯏ ꯑꯃ ꯐꯝꯃꯤꯟꯅꯕꯗ ꯑꯗꯨꯛ ꯊꯤꯅ ꯂꯥꯏꯆꯨꯈ꯭ꯔꯕꯗꯨ ꯀꯣꯛꯍꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯑꯩꯈꯣꯏꯅ ꯇꯦꯟꯇꯛꯅ ꯋꯥꯐꯝ ꯈꯔꯗꯤ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟꯅ ꯄꯣꯛꯄꯤꯔꯛꯄꯗ ꯏꯄꯟꯅ ꯄꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯃꯤꯇꯩ ꯍꯥꯏꯕ ꯁꯥꯒꯩꯗꯨꯗ ꯄꯣꯛꯂꯛꯄꯅꯤ ꯕꯪꯒꯥꯂꯤ ꯃꯔꯣꯟꯅ ꯃꯥ ꯍꯥꯏ ꯏꯪꯒ꯭ꯔꯦꯖꯤꯅ ꯃꯥꯗꯔ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯃꯥ ꯀꯧꯔꯤ ꯑꯩꯈꯣꯏ ꯏꯇꯣꯟꯈꯣꯏꯁꯨ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯡꯒꯧꯗꯨ ꯏꯇꯣꯟꯒꯤ ꯂꯥꯏꯌꯦꯡꯗꯨꯅ ꯀꯧꯕꯤꯔꯤꯕꯅꯤꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯡꯂꯦꯟꯗꯨꯃꯗꯤ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯈꯣꯏ ꯑꯇꯩ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀ ꯍꯥꯏꯔꯒ ꯇꯦꯟꯅ ꯍꯥꯏꯔꯝꯃꯒ ꯈꯪꯕ ꯌꯥꯔꯒꯅ ꯈꯪꯍꯧꯔꯁꯅꯨ ꯈꯪꯗ꯭ꯔꯒꯅ ꯃꯪꯗ ꯇꯥꯕꯗꯧꯅ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨ ꯍꯥꯏꯅ ꯊꯝꯃꯝꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒ ꯐꯝꯃꯤꯟꯅꯕꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝꯗꯨ ꯐꯪꯗꯕꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯅꯤꯅꯤ ꯑꯃ ꯍꯨꯝꯅꯤ ꯑꯃ ꯐꯝꯃꯤꯟꯅꯗꯅ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯧꯗꯅ ꯑꯋꯥꯠꯄ ꯑꯍꯦꯟꯕ ꯂꯧꯁꯤꯡ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒ ꯑꯣꯔ ꯂꯝꯗꯝꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯅ ꯋꯥꯈꯜꯂꯣꯟꯁꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯅꯣꯂꯦꯖ ꯁꯤꯌꯥꯔ ꯇꯧꯅꯕ ꯃꯗꯨꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯇꯥꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯉꯛꯇ ꯁꯨꯔꯒ ꯍꯤꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯗꯨꯃꯛꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯂꯩꯇꯕꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯃꯥꯡꯗ ꯇꯥꯔꯤꯕꯅꯤꯅ ꯑꯃꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯔꯤꯕꯗꯨ ꯄꯨꯛꯅꯤꯡꯅ ꯅꯤꯡꯖꯔꯒꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯈ꯭ꯔꯒꯁꯨ ꯍꯦꯛꯇ ꯄꯥꯡꯊꯣꯛꯎꯕ ꯉꯝꯗꯦ ꯃꯇꯝ ꯀꯨꯏꯅ ꯈꯟꯗꯅ ꯂꯥꯛꯄꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯃꯌꯥꯝꯁꯤꯒ ꯐꯝꯃꯤꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯗꯅ ꯑꯈꯪ ꯈꯪꯗ ꯄꯨꯝꯅꯃꯛ ꯅꯩꯅꯗꯅ ꯑꯩꯅ ꯉꯥꯡꯉꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯥꯟ ꯑꯍꯣꯏ ꯀꯌా ꯌꯥꯎꯔꯒꯁꯨ ꯑꯈꯪ ꯑꯍꯩ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯗꯅ ꯃꯥꯃꯅ ꯉꯥꯡꯕꯤꯔꯤꯕꯗꯨ ꯑꯗꯨ ꯐꯥꯎꯗꯤ ꯐꯖꯩ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯁꯣꯏꯔ ꯃꯥꯜꯂꯦ ꯀ ꯍꯥꯏꯗꯅ ꯃꯦꯟꯈꯠꯄꯤꯔꯛꯄ ꯃꯗꯨꯗ ꯑꯩꯒꯤꯁꯨ ꯂꯧꯁꯤꯡ ꯑꯣꯏꯍꯧꯕ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕꯁꯤ ꯁꯦꯡꯅ ꯃꯌꯥꯝꯗ ꯀ꯭ꯂꯥꯁ ꯇꯧꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯖꯕꯗꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯑꯒ ꯃꯌꯥꯝꯗꯨꯅ ꯇꯥꯕꯤꯔꯒ ꯇꯥꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯃꯗꯤ ꯈꯤꯇꯪ ꯁꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯆꯤꯡꯅꯩ ꯀ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯔꯥ ꯑꯃ ꯑꯣꯏꯖꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯁꯤꯃꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯔꯥ ꯑꯣꯏꯕꯤꯌꯨ ꯃꯁꯤꯅ ꯑꯔꯦꯞꯄꯅꯤ ꯃꯁꯤꯃꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯊꯝꯖꯔꯤꯕ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕꯤꯔꯒ ꯃꯁꯤꯗꯒꯤ ꯑꯋꯥꯠꯄꯗꯨ ꯍꯥꯞꯀꯠꯄꯤꯌꯨ ꯑꯍꯦꯟꯕꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯒ ꯃꯆꯤ ꯑꯣꯏꯕꯁꯤꯡꯗꯨ ꯂꯧꯈꯠꯄꯤꯗꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯂꯝꯕꯤ ꯂꯝꯗꯥꯡ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯥꯛꯄꯛ ꯇꯥꯟꯅꯗꯅ ꯃꯥꯅ ꯍꯤꯟꯗꯨꯅꯤ ꯃꯥꯅ ꯃꯤꯇꯩꯅꯤ ꯀ ꯍꯥꯏꯗꯅ ꯃꯨꯛꯅꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯂꯝꯗꯥꯡꯗ ꯆꯪꯁꯟꯕꯁꯤ ꯌꯥꯝꯅ ꯂꯨꯏ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯟꯅꯕꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯃꯥꯅ ꯏꯕ ꯏꯁꯩ ꯑꯃꯗ ꯖꯣꯏ ꯖꯣꯏ ꯑꯄꯨꯟꯕꯒꯤ ꯖꯣꯏ ꯍꯥꯏꯕꯁꯤ ꯅꯦꯇꯥ ꯑꯁꯤꯒꯤ ꯏꯁꯩꯅꯤ ꯖꯣꯏ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯇꯥꯏ ꯑꯄꯨꯟꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯖꯣꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯖꯅꯅꯦꯇꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯩꯋꯥꯒꯨꯝꯕ ꯋꯥꯍꯩꯅꯤ ꯏꯁꯩ ꯑꯗꯨ ꯉꯁꯤꯅ ꯂꯩꯋꯥ ꯑꯣꯏꯔꯔꯤꯕꯅꯤ ꯃꯗꯨꯒꯤ ꯅꯦꯇꯥ ꯑꯁꯤꯒꯤ ꯄꯥꯎꯇꯥꯛ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ ꯃꯥꯕꯨ ꯇꯨꯡꯑꯣꯏꯅ ꯊꯝꯕꯗꯤ ꯂꯥꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯈꯥ ꯇꯥꯅ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤ ꯙꯔꯃꯒꯤ ꯈꯦꯟꯅꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯃꯤ ꯑꯃ ꯁꯤꯔꯦ ꯃꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯇꯤ ꯆꯟꯆꯣꯟ ꯁꯟꯖꯣꯏ ꯍꯥꯏꯗꯅ ꯃꯉꯥꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯇꯔꯥꯅꯤꯊꯣꯏꯅꯤꯗ ꯌꯨꯝ ꯁꯦꯡꯕ ꯆꯇꯨꯔꯊ ꯁꯥꯟꯇꯤ ꯍꯥꯏꯗꯅ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯄꯨꯡ ꯃꯥꯡꯒꯪ ꯌꯥꯎꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯃꯁꯤꯗ ꯄꯨꯡꯁꯦꯡ ꯁꯦꯡꯉꯦ ꯍꯥꯏꯔꯤ ꯇꯔꯥꯍꯨꯝꯗꯣꯏꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯁ꯭ꯔꯥꯗꯙ ꯃꯤꯇꯩꯅ ꯁ꯭ꯋꯔꯥꯠ ꯍꯥꯏꯅ ꯁꯝꯅ ꯈꯪꯅꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯊꯧꯔꯝꯅꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯏ ꯃꯤꯇꯩꯅ ꯑꯁꯤ ꯊꯧꯔꯝꯁꯤ ꯇꯔꯦꯠꯅꯤꯗ ꯌꯨꯝ ꯁꯦꯡꯕ ꯅꯤꯄꯥꯜꯅꯤꯗ ꯊꯧꯔꯝ ꯇꯧꯕ ꯇꯔꯥꯅꯤꯗ ꯌꯨꯝ ꯁꯦꯡꯕ ꯇꯔꯥꯅꯤꯊꯣꯏꯅꯤꯗ ꯇꯔꯥꯃꯥꯊꯣꯏꯅꯤꯗ ꯊꯧꯔꯝ ꯇꯧꯕ ꯇꯔꯥꯅꯤꯊꯣꯏꯅꯤꯗ ꯁꯦꯡꯕ ꯇꯔꯥꯃꯔꯤꯅꯤꯗ ꯊꯧꯔꯝ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯀꯌా ꯊꯣꯛꯅ ꯂꯩ ꯑꯗꯣ ꯃꯣꯏꯅ ꯁ꯭ꯔꯥꯗꯙ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏ ꯂꯥꯟꯅ ꯊꯧꯔꯝꯁꯤ ꯑꯅꯧꯕ ꯂꯣꯟꯗ ꯁꯦꯝꯗꯣꯔꯛꯄ ꯐꯖꯕ ꯂꯣꯟꯗ ꯁꯦꯝꯕ ꯂꯣꯟꯅꯤ ꯁꯦꯡꯅꯃꯛ ꯑꯁꯤꯕꯒꯤ ꯊꯧꯔꯝꯁꯤꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯟꯅ ꯊꯧꯔꯝ ꯀꯧꯔꯝꯗꯦ ꯍꯥꯏꯔꯝꯗꯦ ꯑꯁꯤꯕꯒꯤ ꯊꯧꯔꯝꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯃꯉꯝ ꯊꯧꯔꯝ ꯍꯥꯏꯔꯝꯃꯤ ꯃꯉꯝ ꯊꯧꯔꯝ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯤꯔꯕ ꯌꯥꯝ ꯐꯖꯕ ꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯅꯩꯅꯔꯛꯄꯗꯁꯨ ꯌꯥꯝꯅꯃꯛ ꯆꯨꯝꯃꯕ ꯃꯁꯤ ꯉꯁꯤꯒꯤ ꯃꯤꯇꯩ ꯄꯥꯉꯟ ꯈꯨꯟꯅꯥꯏꯗ ꯃꯉꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯉꯁꯤꯁꯨ ꯃꯣꯏꯅ ꯁꯤꯖꯤꯟꯅꯍꯧꯔꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯁꯤ ꯊꯥꯗꯣꯛꯇꯅ ꯁ꯭ꯔꯥꯗꯙ ꯀꯥꯏꯗꯅ ꯂꯥꯛꯈꯤꯕꯗꯒꯤ ꯃꯤꯇꯩꯒꯤ ꯂꯧꯁꯤꯡ ꯃꯤꯇꯩꯒꯤ ꯒ꯭ꯌꯥꯟꯁꯤ ꯐꯥꯎꯔꯛꯄꯗꯒꯤ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯇꯅ ꯑꯂꯥꯟꯅ ꯊꯧꯔꯝ ꯀꯥꯏꯗꯅ ꯑꯅꯧꯕ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯁ꯭ꯔꯥꯗꯙꯁꯤꯗ ꯑꯁꯨꯃꯛ ꯅꯩꯅꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯅ ꯁꯣꯜꯂꯤꯕ ꯁ꯭ꯔꯥꯗꯙꯁꯤ ꯑꯁꯇꯤ ꯁꯟꯖꯣꯟ ꯁꯟꯖꯣꯏꯕꯨ ꯑꯣꯏꯔꯁꯨ ꯁ꯭ꯋꯔꯥꯠꯄꯨ ꯑꯣꯏꯔꯁꯨ ꯃꯁꯤꯗ ꯇꯧꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯆꯠꯅꯕ ꯀꯥꯡꯂꯣꯟꯁꯤ ꯂꯣꯟ ꯏꯁꯩꯁꯤ ꯕꯪꯒ꯭ꯂꯥ ꯃꯔꯣꯟꯗ ꯁꯛꯏ ꯕꯪꯒ꯭ꯂꯥ ꯃꯔꯣꯟꯅ ꯁꯣꯜꯂꯤꯕꯗꯨ ꯁꯪꯁꯀ꯭ꯔꯤꯠꯅꯤ ꯁꯛꯏꯕꯗꯨꯅ ꯕꯪꯒ꯭ꯂꯥꯅꯤ ꯕꯪꯒ꯭ꯂꯥ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏꯁꯤ ꯈꯦꯟꯅꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯪꯁꯀ꯭ꯔꯤꯠꯅ ꯃꯄꯥ ꯑꯣꯏꯔꯒ ꯁꯪꯁꯀ꯭ꯔꯤꯠꯅ ꯂꯣꯟ ꯈꯔ ꯄꯣꯛꯏ ꯀꯔꯝꯕ ꯂꯣꯟ ꯄꯣꯛꯏ ꯍꯤꯟꯗꯤ ꯕꯪꯒ꯭ꯂꯥ ꯇꯥꯃꯤꯜ ꯇꯦꯂꯨꯒꯨ ꯃꯂꯌꯥꯂꯝ ꯃꯟꯗ꯭ꯔꯥꯖꯤ ꯑꯁꯤꯅꯆꯤꯡꯕ ꯄꯥꯔꯁꯤ ꯄꯥꯅꯤꯅꯤꯅꯆꯤꯡꯕ ꯂꯣꯟ ꯃꯌꯥꯝꯁꯤ ꯁꯪꯁꯀ꯭ꯔꯤꯠꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯟꯗꯣꯔꯛꯄꯅꯤ ꯑꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠꯅ ꯁꯣꯜꯂꯒ ꯕꯪꯒ꯭ꯂꯥꯅ ꯁꯛꯄ ꯍꯥꯏꯕꯁꯤ ꯇꯧꯔꯤꯕ ꯊꯧꯔꯝꯗꯨ ꯃꯄꯥ ꯃꯆꯥꯒꯤ ꯊꯧꯔꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯪꯁꯀ꯭ꯔꯤꯠꯅ ꯃꯄꯥꯅꯤ ꯕꯪꯒ꯭ꯂꯥꯅ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯔꯝ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯊꯧꯔꯝ ꯑꯣꯏꯔꯁꯨ ꯁꯪꯁꯀ꯭ꯔꯤꯠꯅ ꯁꯣꯟꯕ ꯕꯪꯒ꯭ꯂꯥꯅ ꯁꯛꯄ ꯃꯁꯤ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯖꯅꯤꯡꯉꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯌꯥꯈ꯭ꯔꯁꯅꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯃꯈꯥꯗ ꯁꯦꯡꯗꯣꯛꯆꯒꯦ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕ ꯑꯃ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕꯁꯤꯗ ꯃꯁꯤꯗ ꯁꯛ ꯁꯣꯜꯂꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯁꯛꯏ ꯍꯥꯏꯔꯒꯗꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯒꯤ ꯄ꯭ꯔꯦꯝ ꯔꯣꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯔꯥꯙꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯕ ꯀ꯭ꯔꯤꯁꯅꯅ ꯔꯥꯙꯥꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯗꯨꯗ ꯔꯥꯙꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤ ꯂꯣꯂꯤꯇꯥ ꯕꯤꯁꯥꯈꯥ ꯆꯤꯇ꯭ꯔꯥ ꯆꯝꯄꯀꯂꯇꯥꯀ ꯍꯥꯏꯔꯤꯕ ꯇꯨꯡꯒꯕꯤꯗ꯭ꯌꯥ ꯏꯟꯗꯨꯔꯦꯈꯥꯀ ꯍꯥꯏꯕꯤ ꯁꯈꯤꯁꯤꯡꯗꯨꯅ ꯔꯥꯙꯥꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯒ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯁꯈꯤꯁꯤꯡꯗꯨꯅ ꯔꯥꯙꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯠꯅꯕꯗ ꯂꯣꯂꯤꯇꯥ ꯁꯈꯤꯅ ꯑꯁꯤꯟ ꯑꯔꯥꯡ ꯑꯣꯏꯗꯅ ꯕꯦꯃ ꯔꯥꯙꯥꯕꯨ
कृष्ण फंगनबा लंबी सिनबीबा असुगुंबना चिंबा राधा कृष्ण अनी की अपाम नुंगसीगी फजग्रबा प्रेम रोज की वारी असिना अईगी इयाम्ब नत्रगा इपा नत्रगा इमा सीबगी स्वरात नमित असी थौरमदुदा मदुना सैरेंग ओइना लेंगा ओजासिंगना सक्चनबिरे मसीद अइना ngaibadi aigidi kanagumba ama leikhidabadugi pukning si nungonna leiba matamni mana khamnung sawa tankhibagi nungsi nungondana leikidaba imungsida leiminana mamihut ammiko kama watkhibagi awatpa ma iwoita oiraba thamoisida adumaina awaba wakhal khannana leiringeiduda radha krishna anigi nungsinabagi wari radhana yamna kena mauna phajagraba sari setana maduda अखोगी फजग्रबा सनागे लिगलांग परेंगाक सीदना झपा हाइबदी समजीरई का हुक्दना सना खुजीगाक सीदना केन मौन लाकपा मा वृंदावन की लंबीदुदा मदुदा कृष्णना बासी पायरगा खर वांगतक तौब लेपुंग अमदा फम्मगा इबेमा राधाना लाकपदु चेप्तक येंबा चिंबांदा बासी थम्मगा राधा खितंग हेक लाथोखिबद मुरुलीबासीदुदा मरोन हापतना राधा राधा कायनि हेक कौहनबा असुगुंबा इसै परिंगसिनी श्राद्ध कर्मद सईदुनी बिपिने गोमोनो काले बाका नोयाने चाय ककाइन सईबा ओजासिंगना अमाय पाने चे गेलो का हाइरिबसी अदि अमाय पाने चे गेलो अइंगोलोमदा चिंगना येंबिरमदना बिपिने गोमोनो काले अइना लंबीदा चटपा मतमदुदा बाका नोयाने चाय सेप्तक तौब ममितना चिंगना येंहवी ओधोरे मुरुली थोये चिंबा न मुरुली बासी थम्मदना राधा राधा कौहवी कायदना सईबनी सोमद लेगी तौरीब थबकसे असी तौरमनी मसुगुंबा पांथोइब थौरमदुगा सक सोलिबदुगा इचान चानदबा हाइब तारे याम नुंगाइजदबा मसे अखोइदा तखल्लुरगना करी हाइगैबु संसार हाइबसे नुपी निपा अनीना पुल्लगा ताइबंग सेमिनी अदुना सीग्रबा मागी पुंसिगी तुंगी याइफनबगिदमक ताइबंग सेमननबगी मचाक ओइबा वारीसिंगदु लीरगा सक्तना सोनना ताहल्लिमी कायना याम लाइन खुमे मसिदी सुचान चानदबा वानी अखोइना ताबदा नुंगाइजदबा हाइब तारे लुहोंग खोंगदोंबदा राधा कृष्ण की अपाम नुंसिगी वारीदु सक सोनबदी अखोइगी मक नत्रसु लुहोंग बाइसी संसार की युम्बा लंबीद खोंदारप निंगोन पिबा अनीगी याइफ थौरांग तौबनी मदुदा राधा कृष्ण की अपाम नुंसिगी सक्चन मदुदी दुम याहल्लसी पुंगिंग यारें लौबी याइ अदुगा सोरात कर्मदा अपाम नुंसिगी राधा कृष्ण की नुंसि नुंगोन की सक्चन बसीमदी सुचान चानद्रे हाइबसीमदी येननिंगाइ लेत्रब वाफमनी हाइना आई हाइजनिंग मसिनी अखोइना अहानबद खेनरिबा अदुबो हाइरिबा सोरात कर्मसिदा मोहे गौरांग धर्म ओइग्रबनी हाइदना मितैगी पोसे सुंयावमक यावहिद्रबरा मितैसे पुंकाव कावथोख्रबरा पुंथा थादोख्रबरा हाइबसु मतांगसिदा खननिंगाइ ओइरी तसेंगनमक हिंदू गौरांगद लेबिरिबा गौर संप्रदायगी पाइतोन सिंह अल्लमन सिंहना हिंदू की लिचत चतना ब्राह्मण सिंह की लाइनिंग लाइसोन मखादा चंग्रबसु मितैगी ओइबा खरदी दुम पक्तना लई करी हाइनो पक्तना लई सोराद अमा सोनबदा अथेन पोट अमा सेमी सिधा हाइदो मदो होजिकी मतमदा लाइनिंग थौगी सिधा हाइना खंगनै सिधा अमा सेमदना अथेन पोट अमा सेमगा मदो लाइ कादा हाइबी इमुंगदा लाइनिंग थौ कादा कल्ली अदुगा थांगमै अमा चम्मगा थम्मी सोरासी लोइद्रि भाव मई मुत्पा तौहिदे हाइदना थम्मी सोलिबदुदी संस्कृतना सोलिमनी ब्राह्मणना सोलिमनी सईबदुना बंगलाना सईमनी सोमदा युमगी ओइबा लाइनिंग थौ कादुदा अथेन पोट अमदि कारे हरगा मई अमा मुत्तना थम्मिसे मसी हिंदू गौरांगा कांगबुसु अखोइगी मितै लाइनिंग चली हारिमनी मसी चत्ते तौदे हाइबा सुंया याररुदा वानी अखोइदी दुम सोरात सोनमनी लाइदा युम लाइदा अथेन पोट कादे गाइबसे हाइबा ngamaruidaba londani maramni खुनाइना चतनरिबा पोलम अमा ओइबना मसी यालगा लैरिमनी हाइदी हिंदूगी मरक्तुदा येप्तना खजिकराक लौरगा लैरिमनी मितैगी इपा इपुगी चनबिसी असितसु नत्री हौजिक अखोइगी हौजिक मो कमाइन तौरे चाउखलपसिदा अखोइगी मितै लेबाकता पोखिबा सैसक्पा ओजासिंग मरुइना ओजा गुलापी हाइना सिंथाजगे
अतई ओजा कयासु मथंग मथंग थोलखरे हारिबा ओजा संसिगी मथंगदा मतमदा बांग्ला मरुन साब इसेसी मितई लोंदा हंदोक्तना संगनरकपदगी हुजिक्ति गौरांगगी इसेई ओइरगसु इसेसी चौराकपदा मितई लोंदा हंदोगा संगनबगी चनबीसी अखोई मितई लेबाकता यामना मपुंग ओइना लेरे हाइबतारे अदु हंदोक्चरगसु सईबदुदी ngasai apam nungsidudi dum apam nungsi aidumdi thaiba yadre Radha Krishna anigi koinabagi nungsinabagi pamnabagi paringsimade dumte yaurabani handoi do mitei londa dumain dum hallimni ado wan thok to mi imlon do mitei lon oheli habi watani asini tawrise aduna akhoi gi sorat karmasida sumaina tawi adugi sum yengsi mitei gi chanabida akhoi gi khulon ama leiri akhoi gi karigamba usop ama karigamba chakcha haijana bama brahman singna thong thaktana hek tawda sorat karma boirasu tarpon gi usop boirasu kang gi usop boirapsu sumaina samas punna sabasida charam daida brahman singsina mahaprasad le anandi balahari bolo haibasi brahman singi kholawasi phangakanda mayam sin chari mayam sin chai adugi chanabido mafam punamakta leibra hardi leitaba mafam su yauri karamba mafam da leiti haragadi gyati bhujon haibadi sagai ngatangba siba loiraga sorat ki ngahin chahelubugi matungda sagai ngatangba haiba thauramasi ngasai gi usop khudingmakta chakcha haijana ba khudingmakta brahman singna lauriba mahaprasad liyanandi bolo hari bolo si lawu yade matamdu dadi ayumbu gi kana gumbamga maibamga ani do leminaraga amaibaduna hangi ngasi noina silliba chaksi kari gi chakno hangbada yumbu duna masidi aikhoi gi yambama ipallama ipama leikhidabagi nahan gai ngahin chahelubagi ngasi si sagai ngatangbagi numit thuodana nga chak si thongdana sinjaba chakni mayam cha chanaba sinjaba chakne na hang khumakpada adudi masidi noi sagai tagi chakni aikhoi mayam di chaba yadi hairabaduda yumbuduna adudi masi kari tawraga chaba yani karam tawraga yagadagi ojana ongta takpiu haibada o nangna hairabnina adudi masigi sugumba chakse matung manau amung hanna tawghidra tawraroi hayu matung manau tawghidra amung hanna tawjararoi adudi tawraroi na wakong sen thau haina wakong sen tharaba matungda ngatang bagi chakse mayamna chani karigino aba sakcha haijana ba usob baso khuding makta mahaprasad lewanandi balahari bolo hairaga sidinarga ngatang madana lauramdrise masi akhoi hindu gi liklamda chatliba gauranga sampradagi manungda mitei gi oiba pot khara machet khara lauraga lehaurim pungnan nanthok pangamdadana masi pungnan nanthok amagadi mitei si pungmun mut khardamni muttadana machet khara lauhawduna mairik pina maijawbi oireini hujik sumdogdana akhoi gi hindu lainingi manungsida mitei gi lichat kayama maraksida lauraga leiri adu amung nainaraga yengsi luhongba sida aikoina kupna nainabada hindu gi laisoni sanskrit na soli brahman na bor kaina ningon piba ani gi mangol gi tama bangla na natraga mitei lona radha krishna gi prem rosta sai brahman singna bor na phangba dawriba tangbun dugi manakta pitha ma yei yamna yei du madu anarja gi mayekni anji mayek tagi thokpa anarja mayekni tantric ni akhoi gi mitei gi oiba palandabi gumba adudagi chayon taret gumba thawan michak gumba adugumba mayek nate adumain tawda luhongba gi thoram se mapung oina hinduism gi pathap ta hongimni hinduism da hongiba adugumba luhongba do madu gi manung da su mitei thoram khara yauri mitei gi oiba lichat khara yauri madu di karam bano karino mitei lichat du da yauri se haib taraga di luhongba da pure iba haijing kharai aduga chenglup nungsang aina pure ibe insang napi ngamu mitam nga haiba pot kharsidi masi gaurang gi chanabi nate masi mitei pai puna sanaramba adugumba kanglon dugi makha pona madugi matung in ngasi bhaw liklam du da kaidana lakpa posakni ngamu mitam nga sida yeng kanda wari tabi ima indon singna imasi gi nupi ni pa ani se nupi na ngamna pangani
ꯅꯤꯄꯥꯅ ꯈꯔ ꯉꯝꯗꯧꯔꯤ ꯅꯨꯄꯤꯅ ꯈꯔ ꯉꯝꯗꯧꯔꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯗꯧꯔꯤ ꯀꯥꯏꯁꯤ ꯉꯃꯨ ꯃꯤꯇꯝ ꯉꯥ ꯌꯦꯡꯉ ꯍꯥꯏꯅꯔꯤꯕꯅꯤ ꯋꯥꯔꯤ ꯇꯥꯕ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ ꯃꯁꯤ ꯃꯤꯇꯩ ꯈꯨꯂꯣꯟꯅꯤ ꯃꯁꯤ ꯒꯧꯔꯥꯡꯒꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯑꯗꯨ ꯒꯧꯔꯥꯡꯒ ꯙꯔꯃ ꯆꯠꯂꯕꯁꯤꯡꯅꯁꯨ ꯃꯁꯤ ꯌꯥꯎꯗꯅ ꯅꯣꯡꯃꯇ ꯍꯣꯡꯈꯤꯕ ꯂꯩꯇꯦ ꯆꯠꯅꯕꯤꯁꯤ ꯁꯨꯀꯥꯏ ꯀꯥꯏꯍꯟꯗꯅ ꯂꯨꯍꯣꯡꯕ ꯑꯃ ꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯆꯦꯡꯂꯨꯞ ꯅꯨꯡꯁꯥꯡ ꯄꯨꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯂꯥꯏꯄꯣꯠ ꯄꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯃꯨ ꯃꯤꯇꯝ ꯉꯥ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯒꯧꯔꯥꯡꯒ ꯀꯥꯡꯕꯨꯅ ꯉꯁꯤꯐꯥꯎ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯏ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯕ ꯀꯅꯥꯅꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯃꯌꯥꯝꯅ ꯌꯥꯔꯔꯣꯏꯗꯕ ꯋꯥꯅꯤ ꯃꯔꯝꯗꯤ ꯈꯨꯟꯅꯥꯏꯅ ꯇꯧꯅꯔꯤ ꯄꯣꯠꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯌꯦꯞꯄꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯃꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯑꯕꯅꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯗꯨꯅ ꯄꯣꯛꯄꯗ ꯁꯤꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯔꯥꯠꯇ ꯂꯨꯍꯣꯡꯕꯗ ꯒꯧꯔꯤꯖꯝꯒꯤ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯃꯥꯡꯗ ꯊꯝꯖꯈ꯭ꯔꯤꯕ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔꯁꯦ ꯃꯁꯤ ꯂꯧꯗꯨꯅ ꯌꯦꯠꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯆꯟꯗꯣꯟ ꯊꯤꯟꯕ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯒꯧꯔꯥꯡꯒꯒꯤ ꯒꯧꯔꯤꯌꯥꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯟꯗꯣꯟꯁꯤ ꯄꯥꯛꯅ ꯄꯥꯛꯅ ꯃꯐꯝ ꯃꯐꯝ ꯀꯌꯥꯗ ꯅꯝꯗꯅ ꯇꯧꯔꯒ ꯃꯗꯨ ꯌꯥꯝꯅ ꯁꯦꯡꯉꯦ ꯍꯥꯏꯅ ꯂꯧꯏ ꯆꯟꯗꯣꯟꯁꯤ ꯍꯦꯛ ꯎꯕꯗ ꯑꯃꯗꯤ ꯏꯔꯨꯖꯔꯝꯃꯅꯤ ꯆꯟꯗꯣꯟ ꯆꯋꯥ ꯉꯧꯔꯣꯛ ꯉꯧꯅ ꯊꯤꯟꯗꯨꯅ ꯂꯥꯛꯑꯦ ꯑꯣꯟꯊꯣꯛꯅ ꯒꯧꯔꯤꯌꯥ ꯇꯧꯏꯗ ꯃꯁꯤ ꯑꯍꯟꯁꯦ ꯁꯨꯃꯥꯏꯅ ꯎꯅꯩ ꯀꯔꯤꯒꯤ ꯃꯥꯅ ꯏꯔꯨꯖꯒꯦ ꯏꯔꯨꯖꯔꯣꯏ ꯇꯣꯛꯎ ꯃꯄꯥꯟꯗꯕꯨ ꯑꯗꯨꯝ ꯅꯧ ꯊꯤꯜꯂꯛꯑꯗꯤ ꯃꯥ ꯁꯦꯡꯉꯦ ꯂꯨꯖ ꯃꯥꯏꯊꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯩ ꯆꯟꯗꯣꯟꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯨ ꯃꯁꯨ ꯃꯉꯥꯏ ꯑꯗꯨꯒ ꯆꯟꯗꯣꯟ ꯊꯤꯜꯂꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯂꯥꯏꯔꯤꯛꯁꯤ ꯚꯛꯇꯤ ꯇꯠꯇꯁꯥꯔ ꯀꯧꯏ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤ ꯚꯛꯇꯤ ꯇꯠꯇꯁꯥꯔ ꯀꯧꯕ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯔꯝ ꯇꯥꯛꯄ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯗ ꯇꯤꯂꯣꯛꯙꯥꯔꯣꯟ ꯍꯥꯏꯗꯅ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯋꯥꯡꯉꯨꯂꯣꯟ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛꯁꯤꯗ ꯇꯥꯛꯏꯕꯁꯤ ꯆꯟꯗꯣꯟ ꯊꯤꯟꯒꯗꯕꯁꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝꯗ ꯃꯐꯝ 12 ꯇꯥꯛꯏ ꯗ꯭ꯋꯥꯗꯁ ꯇꯤꯂꯣꯛ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯑꯃꯃꯝ ꯅꯥꯛꯊꯪ ꯑꯅꯤꯗ ꯑꯃꯃꯝ ꯊꯕꯥꯛꯇ ꯑꯃ ꯈꯧꯔꯤ ꯆꯔꯝꯗ ꯑꯃ ꯂꯥꯏꯕꯛ ꯃꯌꯥꯏꯗ ꯁꯤꯔꯤ ꯆꯩꯅ ꯁꯤꯔꯤ ꯀꯥꯡꯗ ꯆꯤꯡꯈꯠꯄ ꯑꯃ ꯅꯥꯇꯣꯟꯗ ꯕꯥꯅꯥ ꯀꯣꯊꯔꯛꯄ ꯑꯃ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯥꯄꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯅ ꯅꯝꯕ ꯑꯃ ꯁꯨꯝ ꯇꯧꯗꯅ ꯅꯪꯒꯜ ꯆꯀꯣꯠ ꯑꯅꯤꯗ ꯑꯃꯃꯝ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯄꯊꯥꯞꯁꯤꯗ ꯚꯛꯇꯤ ꯇꯠꯇꯁꯥꯔ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯗ꯭ꯋꯥꯗꯁ ꯇꯤꯂꯣꯛ ꯆꯟꯗꯣꯟꯒꯤ ꯃꯐꯝ 12 ꯍꯥꯏꯗꯅ ꯎꯄꯅꯤꯁꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯟꯗꯣꯟ ꯊꯤꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯄꯤ ꯃꯁꯤ ꯆꯟꯗꯣꯟ ꯕꯤꯆꯥꯔ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯥꯡꯖꯕ ꯀꯥꯟꯅꯕ ꯅꯩꯅꯗꯣꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯆꯟꯗꯣꯟ ꯊꯤꯜꯂꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯗꯨ ꯀꯔꯤꯅꯣ ꯃꯥꯡꯖꯕꯗꯨ ꯀꯔꯤꯅꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯩꯅꯗꯣꯔꯤꯁꯤ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯀꯥꯟꯅꯕꯁꯤ ꯑꯃ ꯂꯩ ꯁꯥꯔꯕ ꯃꯇꯝꯗ ꯆꯟꯗꯣꯟ ꯄꯛꯄ ꯃꯐꯝꯁꯤꯡꯗꯣ ꯁꯥꯒꯠꯄ ꯋꯥꯠꯂꯤ ꯆꯟꯗꯣꯟꯅ ꯍꯛꯆꯥꯡꯁꯤ ꯈꯔ ꯃꯈꯩ ꯏꯪꯊꯍꯟꯕ ꯉꯝꯃꯤ ꯃꯁꯤꯃ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯀꯥꯟꯅꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯟꯗꯣꯟꯁꯤ ꯅꯩꯔꯒ ꯍꯛꯆꯥꯡꯗ ꯇꯩꯔꯤꯅꯤ ꯁꯥꯕ ꯃꯇꯝꯗ ꯍꯨꯃꯥꯡ ꯁꯧꯕ ꯋꯥꯠꯂꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯒꯤ ꯈꯤꯇꯪ ꯏꯪꯊꯍꯟꯕ ꯉꯝꯃꯤ ꯃꯁꯤ ꯆꯟꯗꯣꯟꯒꯤ ꯀꯥꯟꯅꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯆꯟꯗꯣꯟꯒꯤ ꯃꯐꯝ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯑꯩꯅ ꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯃꯐꯝ ꯀꯌꯥꯠꯁꯤꯡꯁꯤꯗ ꯆꯟꯗꯣꯟ ꯊꯤꯜꯂꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯏꯁꯣꯔꯒꯤ ꯂꯩꯐꯝꯅꯤ ꯑꯗꯨꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯟꯗꯣꯟ ꯑꯁꯤ ꯊꯧꯒꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯍꯛꯆꯥꯡ ꯀꯌꯥꯁꯤꯗ ꯏꯁꯣꯔ ꯂꯩꯇꯕ ꯃꯐꯝ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯍꯪꯖꯅꯤꯡꯉꯤ ꯍꯛꯆꯥꯡ ꯀꯌꯥꯁꯤꯗ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯛ ꯍꯦꯛ ꯊꯦꯡꯉꯨ ꯄꯤꯛꯈ꯭ꯔꯕ ꯇꯨꯝ ꯑꯃꯅ ꯍꯦꯛꯇ ꯅꯥꯕ ꯐꯥꯎꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯏꯁꯣꯔ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯣꯔꯁꯦ ꯈꯨꯗꯣꯝ ꯃꯇꯣꯟꯁꯤꯒꯁꯨ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯁꯤꯒ ꯀꯛ ꯍꯦꯛ ꯊꯤꯜꯂꯨ ꯍꯦꯛꯇ ꯅꯥꯏ ꯁꯤꯒꯁꯨ ꯏꯁꯣꯔ ꯂꯩ ꯈꯨꯁꯤꯒ ꯇꯛ ꯍꯦꯛ ꯊꯥꯎ ꯍꯦꯛꯇ ꯅꯥꯏ ꯁꯤꯒꯁꯨ ꯏꯁꯣꯔ ꯂꯩ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯋꯥꯏ ꯀꯧꯕ ꯏꯁꯣꯔꯁꯤꯅ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯂꯩꯇꯕ ꯃꯐꯝꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏ ꯂꯩ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏꯅ ꯁꯝꯅꯗꯕ ꯄꯣꯠ ꯈꯔ ꯌꯥꯎꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯈꯨꯖꯤꯟꯒꯨꯝꯕ ꯇꯨꯒꯨꯝꯕ ꯁꯝꯒꯨꯝꯕ ꯀꯛꯑꯒ ꯅꯥꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯊꯋꯥꯏꯅ ꯁꯝꯅꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨ ꯂꯦꯝꯐꯨꯗꯨꯗꯤ ꯊꯋꯥꯏ ꯂꯩ ꯃꯔꯨ ꯂꯦꯝꯐꯨꯗꯨꯗ ꯊꯋꯥꯏ ꯂꯩꯕꯗꯒꯤ ꯀꯛꯊꯠꯈ꯭ꯔꯒ ꯁꯥꯡꯗꯣꯛꯄ ꯅꯥꯏꯔꯤꯕ ꯆꯥꯎꯈꯠꯂꯛꯄ ꯅꯥꯏꯔꯤꯕꯁꯦ
थवाइदुना पांबई ओइरगा मा चावरकपनी सांगकपनी अदु माक मकी मफमददी थवाइना नप्तना लेते अदुना कक्पदा नाद्रिबनी अतै अतै सिदी थवाइना मफम पुनमक सिनब थुंगना नप्तना लेग्रबनी थु थेंगुबदा नारिबा सोउबदा नारिबा का निंग्रिबा सो निंग्रिबा थेंगन निंग्रिब से दुगिनी अदुना हक्चांग कयाचे मफम पुनमक्ता लाई लई हाइबसि मै थमजगे अदुना अहलमन सिंगना मफम 12 सि ईश्वरगी लेबमनी हाइदुना मफम सिदा चंदोन थिलिबनी हाइबसि मोइरोंगी ओइनदि चुमंबे याय मसे अखोइरोंगी ओइनदि सुखजुम जुमदे मरमदि लाई लेतब मफमदि लेते मफम 12 दा लाई लेरबदि मफम पुनमक्ता लाई लई हाइना अखोइ थमजगे मसिनी चंदोन थिनबगी वांगुलोनसे अदुना अमना करी चंदोन सि अखोइना कराइदगी कमनौना थिलिनो हारगदी चंदोन सिदी मूर्तिका हाइब चंदोल अमा लई केशोर चंदोन हाइब अमा लई गोपी चंदोल हाइब अमा लई चंदोन सि मखल अहुम मरिनी अदु मूर्तिका हाइब चंदोन सिनी लाइनिंगबा अखोइ गौरांगद लेरिबा अहलमन सिंगना थिनगदौरिबा चंदोन सि मूर्तिकानी मूर्तिका से अखोइगी तुलसी मखोंदगी तुलसी बोंगदगी लौरगा थिनबसिनी हेना सेंगी हाइरिबनी अदुबो वृंदावन चटपसिंगना मूर्तिका हाइना चंदोल अमुबसि पुनरई अंगौबसिना गोपी चंदोल हारिबसिनी यायंग मचु मानबदुना केशोर चंदोन हारिसिनी हारिबा चंदोन सिंगसि पुनरई चंदोन सिंगसि पुरागा मूर्तिका सि अहलमन सिंगना थिल्ली अदुगा हुजिकांगी अहलमन सिंगदी मूर्तिका नतबदा गोपी चंदोन थिनबसु दुम यावी अदु तसेंगनदी गोपी चंदोन सिदी अहलमन सिंगना थिनगदब नति अहलमन सिंगना गोपी चंदोन थिल्लगदी मान सचरिबे हिंदू धर्मगी पथाप अदुदा याम चावना काइबा लई करिगिनो हारगदी गोपी चंदोल हाइबसि कराइदगी पुरकपनो हाइबदा गोपी तलाव हाइबा पुखरी अदुदगी पेगलकपनी मरुवैना गोपी तलाव हाइबसि गोपी सिंगना इफुनादना चोंगना सानभमनी इसिंग दुई मनुंगदा इसिंग पुखरी दुगी मनुंगदा गोपी मयामगी सानभम ओइबा अमांगबी सानभम इरुजभम इरु माइथभम ओइबा अदुगुंबा पुखरी दुगी मनुंगदगी पेगलकप लैखोमनी अदुना गोपी सिंगी मचुम गोपी सिंगी खुयागी उफुन्ना तादना साबा चंदोनी मसीगी चंदोल असी अखोइगी मरु ओइबा लाइनिंग अहनसिंगना गोपी चंदोन थिनबा यादे हाइना थिनद्रिबसे अदुगी मरमगिनी अदुना खंगदबसिंगना गोपी चंदोन से अदुम थिनजनबे वानी हुजिकती संग्रितोनगी लई चंदोन तौबदा गोपी चंदोनगा नैसनदना सिजिनबा भाव यावरे मसी यामना तौहैदबा पोनी चनदबा पोनी तौबा यादबा जा चंदोल लई चंदोन हाइबसिदी मनम नुंगसिबा जा चंदोन उगी चंदोल असिना तक्तना सेमगा तौगदबनी मधु लई चंदोन कवि मधु मी अदु अखोइ चंदोन तौबसिदी गोपी चंदोनगा तौबसिदी मसिदी खितंग लानबा लई अदु तौगे हारगना ngसाइगी अमुबा चंदोन मूर्तिका से मसिना नैबदी अदुमक याय गोपी चंदोन तौबदि सुंया यादे चनबिना पीदे अदुगा केशोर चंदोन हाइबसि मसिना करमाइन तौगे हाइदा केशोर चंदोन से नापू मचु चंदोन सिनी मसिना संग्रितोन वाला अखोइ कीर्तोनिया सिंह सक सोनबो सिंगना मसि फैना लाइबक्ते बचेत खितंगा कापदन थिनै अदु केशोर चंदोन से अखोइगी महाभारत की आदि पर्वदगी अखोइना नैनरगा येंबा मतमदा करमाइना ओइरिनो हाइबा मतमदा भीम मबनि पासिना चाक लामनखिदना कैलासता महादेवदा चाक चरामतंग पिजौ चाक चरामतगी पुक्थना चाजखिगे हाइदना नीबा चटले हाइ महादेवना पेनबीदनि बुंगो इपागी कैलासता नंगना लाकपसिदी उन्होंना नुंगाइरे लेयु लेयुना देवी बचा इसिंग थोंगदना भीमबु मबुक थन्ना पिजै मसी वारी याम सांगी अदुवा महाभारत लीगैना लीबदि नतमनिना मदुई खैतंग चिंगसनजबनी अदुदा भीमबु चाक पिजबा मतमसिदा मबुक थन्ना चारबा मतुंगदा चाक तोगा चलगे द बिदाय लौरगा थोलकपदा मागी लुमथरकपनि हेलबा चासनगिबदुना अदुना मासी कैलास लांथोकपा यादना लोकचप अमदा मागी अरि अनौ सिंदोए अरि अनौ सिंदोकसे लोकतु ममाई तुई हाइरि दोजरनगा मेनमदुंगा याइने अदुम दौदना मासी अरि अनौ सिंदोअमी अदुदी महादेवना त्रिशूल पाइदना अगी लाइफमदबो लागा माना सुमाइन तौबसे हालगे तानरकपदा लाइनिना खंगदना मसिदी ईश्वरगी कृष्णगी मनाया चानबनी हालुरगदी वयामनबो तारे कैदौरुनी वैष्णवकी वस्तुसी मांगनु को नंग सिदे हौना केशोर चंदोन ओइरो हाइदना महादेवना बोर पीगिबनै अदुगुम भीमगी अदुगुम वस्तुदुदगी ओइरकपनी का हाइनसु महाभारत की वारी लीबा ओजासिंगसु हाइनरी अदुगुम चंदोल अदुनी हरि संकृतोंदा मपुंग ओइना सिरिनररिबसे सुमाइन तौदना चंदोन से मखल अहुम लई leipaaki chandon sida asigi makhal ahum sina taba thainagi yamna khangba yamna akoigi lining lambi sida khara kopna uba singdi hairiba leipaaki chandon singsi amata sirinadaba ahlaman singlei madudi ugi chandon unungsi
ꯍꯥꯏꯗꯤ ꯖꯥ ꯆꯟꯗꯣꯟꯁꯤ ꯃꯤꯇꯩꯅ ꯎꯅꯨꯡꯁꯤ ꯀꯧꯏ ꯖꯥ ꯆꯟꯗꯣꯟ ꯍꯥꯏꯕ ꯆꯟꯗꯣꯟ ꯁꯤꯠꯇ ꯊꯤꯟꯕ ꯇꯩꯔꯕꯁꯨ ꯃꯁꯤꯅ ꯇꯩꯕ ꯊꯤꯜꯂꯁꯨ ꯃꯁꯤꯅ ꯊꯤꯟꯕ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏ ꯃꯣꯏꯗꯨ ꯈꯔ ꯈꯪꯉꯕ ꯑꯍꯟꯁꯤꯡꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯗꯧꯔꯤꯕꯁꯤ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯟꯗꯣꯟꯒꯤ ꯁꯤꯔꯤ ꯆꯩ ꯆꯟꯗꯣꯟꯒꯤ ꯁꯤꯔꯤ ꯆꯩꯁꯤ ꯃꯁꯤ ꯃꯇꯝꯗ ꯅꯣꯡꯆꯨꯞꯂꯝꯗꯒꯤ ꯀꯥꯔꯛꯄ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯏꯠꯇꯅ ꯇꯥꯛꯄꯤꯔꯒ ꯁꯨꯝꯗꯧꯅ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯒ ꯃꯗꯨꯗꯒꯤ ꯆꯟꯗꯣꯟꯒꯤ ꯁꯤꯔꯤ ꯆꯩꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯃꯥꯟꯅꯕ ꯁꯦꯝꯃꯒ ꯊꯤꯟꯅꯔꯤꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯔꯨꯞ ꯆꯪꯕ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯌꯥꯝ ꯍꯥꯏꯅꯩ ꯆꯟꯗꯣꯟꯒꯤ ꯁꯤꯔꯤ ꯆꯩꯁꯤ ꯇꯦꯝꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯇꯦꯝꯗꯣ ꯁꯦꯡꯅꯃꯛꯁꯨ ꯆꯟꯗꯣꯟꯒꯤ ꯁꯤꯔꯤ ꯆꯩꯁꯤ ꯐꯤꯁꯥ ꯇꯦꯝꯗꯤ ꯑꯗꯨꯝ ꯃꯥꯟꯕꯅꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯃꯅ ꯄꯤ ꯑꯃꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯦꯝꯅ ꯈꯖꯤꯛ ꯈꯔꯥꯛ ꯊꯦꯡꯈꯤ ꯈꯣꯠꯈꯤꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯇꯦꯝꯅꯒ ꯊꯦꯡꯉꯗꯤ ꯍꯥꯏ ꯃꯁꯤ ꯇꯦꯝꯅ ꯊꯤꯡꯉꯤꯅꯦ ꯃꯇꯨ ꯃꯆꯥ ꯊꯤ ꯐꯪꯉꯔꯣꯏ ꯇꯦꯝꯅ ꯊꯦꯡꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯇꯦꯝꯅ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯊꯦꯡꯕꯁꯤ ꯈꯤꯇꯪ ꯃꯥꯡꯖꯕ ꯃꯤꯑꯣꯏꯕꯒꯤ ꯈꯔ ꯒꯨꯟ ꯃꯌꯦꯡ ꯇꯥꯕꯅꯆꯤꯡꯕ ꯈꯔ ꯂꯩꯔꯝꯕꯗꯤ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯃꯥꯡꯉꯩꯗꯒꯤ ꯇꯦꯝꯅ ꯍꯦꯛ ꯁꯣꯛꯎꯕꯗ ꯃꯥꯗꯤ ꯇꯦꯝ ꯊꯤꯡꯉꯝꯅꯤ ꯃꯇꯨ ꯊꯤ ꯐꯪꯉꯔꯣꯏꯗꯕꯅꯤꯒ ꯍꯥꯏꯅꯔꯝꯃꯤꯕꯁꯦ ꯃꯁꯤ ꯇꯦꯝꯁꯤꯅ ꯁꯣꯛꯄꯗ ꯃꯥꯡꯖꯕ ꯈꯔ ꯂꯩꯌꯦꯅ ꯂꯧꯏ ꯀꯔꯤ ꯃꯥꯡꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯨꯞꯅꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯉꯥꯡꯅꯔꯛꯄꯅꯤꯅ ꯑꯃꯥꯡꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯇꯦꯝꯒꯤ ꯁꯥꯏꯖꯇ ꯃꯑꯣꯡ ꯃꯇꯧꯗ ꯑꯃ ꯁꯥꯔꯒ ꯄꯤꯛꯆꯕꯩ ꯋꯥꯇꯅꯤ ꯁꯤꯔꯤ ꯆꯩ ꯍꯥꯏꯅ ꯑꯃ ꯁꯥꯔꯒ ꯂꯥꯏꯕꯛꯁꯤꯗ ꯌꯥꯜꯍꯟꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕ ꯐꯥꯎ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤꯗꯤ ꯃꯤ ꯍꯛꯆꯥꯡ ꯀꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯈ꯭ꯔꯕ ꯂꯥꯏꯒꯤ ꯂꯩꯐꯝ ꯂꯥꯏꯅ ꯄꯛꯇꯅ ꯂꯩ ꯍꯥꯏꯅ ꯂꯥꯏꯕꯛ ꯀꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯁꯣꯛꯄꯗ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯦꯝ ꯂꯥꯏꯕꯛ ꯍꯥꯏꯁꯤꯗꯤ ꯃꯤꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯣꯡ ꯈꯨꯠꯅ ꯈꯤꯇꯪ ꯈꯪꯗꯅ ꯁꯣꯛꯎꯔꯕꯁꯨ ꯈꯨꯠꯅ ꯂꯧꯔꯒ ꯂꯥꯏꯕꯛ ꯀꯠꯅꯔꯤꯕꯅꯤ ꯗꯣꯁꯇꯣ ꯃꯥꯒꯤ ꯑꯔꯥꯟꯕꯗꯨ ꯀꯣꯛꯆꯅꯕ ꯂꯪꯖꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯔꯥꯜꯍꯨꯏ ꯀꯣꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝ ꯂꯥꯏꯕꯛ ꯈꯦꯂꯥꯏ ꯊꯣꯡ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯁꯣꯛꯄꯗ ꯃꯥꯡꯖꯅꯤꯡꯉꯥই ꯑꯣꯏꯕ ꯇꯦꯝꯗꯨꯅ ꯄꯨꯈꯠꯂꯒ ꯊꯤꯜꯍꯟꯕꯁꯦ ꯃꯁꯤ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯇꯦꯝꯅ ꯌꯥꯜꯂꯤꯕꯅꯤ ꯀꯥꯏꯗꯅ ꯀꯉꯥꯡ ꯉꯥꯡꯕꯗꯨꯗꯤ ꯃꯤꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯤꯅꯁꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯀꯔꯦꯝꯅꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯅꯩꯅꯔꯒ ꯍꯥꯏꯕ ꯇꯥꯏ ꯋꯥꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯦꯝ ꯃꯥꯟꯕꯗꯨꯅ ꯇꯦꯝꯗꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯄꯗ ꯑꯃꯥꯡ ꯑꯇꯥ ꯑꯣꯏ ꯍꯥꯏꯔꯤꯕꯗꯨ ꯇꯦꯝꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯥꯟꯅꯕ ꯑꯃꯈꯛ ꯁꯥꯔꯒ ꯃꯗꯨꯅ ꯂꯥꯏꯕꯛꯇ ꯊꯤꯜꯂꯝꯃꯒꯗꯤ ꯃꯗꯨꯅ ꯂꯥꯏꯕꯛꯇ ꯊꯦꯡꯉꯗꯤ ꯑꯩꯈꯣꯏꯁꯤ ꯃꯥꯡꯉꯝꯒꯗ꯭ꯔꯥ ꯐꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯏꯇꯣꯝꯇ ꯅꯩꯅꯖꯒꯗꯕꯅꯤ ꯆꯨꯝꯕ ꯂꯥꯟꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯂꯥꯟ ꯍꯥꯏꯕꯁꯤ ꯃꯤꯅꯇ ꯍꯥꯏꯔꯒ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯆꯪꯏ ꯃꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯆꯨꯝꯃꯕ ꯀꯌꯥꯝ ꯂꯥꯜꯂꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯖꯒꯗꯕꯅꯤ ꯃꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯅ ꯉꯥꯡꯉꯒꯇ ꯃꯤꯅ ꯇꯥꯛꯑꯒꯇ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯅꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯄꯨꯟꯁꯤꯗꯨ ꯂꯦꯟꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯂꯩꯖꯒꯗꯕꯅꯤ ꯑꯈꯪ ꯑꯍꯩꯒꯤ ꯄꯥꯎꯇꯥꯛꯁꯨ ꯂꯧꯒꯗꯕꯅꯤ ꯑꯍꯟ ꯃꯅꯥꯛꯇ ꯐꯝꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤꯁꯨ ꯇꯥꯒꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯁꯨ ꯂꯩꯖꯒꯗꯕꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯇꯅ ꯇꯥꯛꯄꯤꯔꯒ ꯃꯤꯇꯅ ꯍꯥꯏꯔꯒ ꯃꯤꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯅꯦꯕꯁꯦ ꯃꯁꯤꯗꯤ ꯃꯗꯨ ꯃꯤꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯃꯗꯨꯗꯤ ꯁꯥꯒꯤ ꯋꯥꯈꯜꯅꯤ ꯁꯥꯅ ꯍꯥꯏꯔꯒ ꯑꯣꯏꯔꯣꯝꯗ ꯍꯦꯛ ꯆꯠꯄ ꯇꯤꯇꯤ ꯍꯥꯏꯔꯒ ꯌꯦꯠꯂꯣꯝ ꯆꯠꯄ ꯃꯁꯥꯅ ꯈꯪ ꯆꯠꯇꯕꯗꯣ ꯑꯗꯨꯅ ꯑꯁꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯅ ꯍꯛꯆꯥꯡꯗ ꯇꯩꯕ ꯈꯣꯠꯄꯗ ꯑꯏꯪꯕ ꯐꯥꯎꯕ ꯁꯥꯒꯠꯍꯟꯗꯕ ꯃꯁꯤꯃꯛ ꯀꯥꯟꯅꯩ ꯑꯃꯅ ꯀꯔꯤ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯟꯗꯣꯟꯁꯤ ꯙꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯇꯦꯡ ꯑꯃꯁꯨ ꯑꯣꯏ ꯂꯩꯇꯦꯡ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯐꯪꯏ ꯑꯗꯨ ꯑꯁꯨꯃꯉꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛꯇ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟꯖꯩ ꯁꯤꯔꯤꯖꯩꯅ ꯊꯤꯟꯕꯒꯤ ꯃꯥꯡꯖꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯏꯃꯥ ꯍꯣꯏ ꯏꯟꯗꯣꯜ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯏꯆꯜ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯁꯤꯔꯤ ꯀꯥꯡꯅ ꯊꯤꯜꯂꯤꯕ ꯅꯥꯇꯣꯟꯗ ꯕꯥꯅꯥ ꯍꯥꯞꯄꯤꯕ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯃꯗꯨ ꯍꯛꯆꯥꯡꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤ ꯇꯣꯛꯑꯣ ꯃꯗꯨ ꯊꯤꯜꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯗꯨ ꯆꯠꯂꯣꯏꯑꯕ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯦꯟꯗꯨ ꯐꯣꯡꯗꯣꯛꯑꯒ ꯃꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯀꯨꯞꯅ ꯅꯩꯅꯔꯒ ꯃꯅꯨꯡꯒꯤ ꯏꯆꯦꯟꯗꯨ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯏꯕꯨꯡ ꯏꯕꯦꯝꯃꯁꯤꯡꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯅꯤꯡꯉꯤ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯆꯨꯝꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯔꯥꯟꯕꯅ ꯂꯥꯟꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯀꯥꯐꯩ ꯆꯠꯄ ꯃꯔꯣꯟ ꯁꯨꯗ꯭ꯔꯤꯕ ꯑꯃꯅ ꯅꯣꯡꯃꯪꯈꯥꯏꯗꯨ ꯌꯥꯝꯅ ꯈꯥꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯃꯋꯥꯅꯤ ꯃꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯝ ꯆꯨꯝꯒꯗꯕꯅꯤ ꯑꯈꯥꯕꯕꯨ ꯈꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯆꯨꯝꯅ ꯆꯠꯂꯤ ꯑꯔꯥꯟꯕꯅ ꯂꯥꯟꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯆꯟꯗꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯒꯤ ꯆꯟꯗꯣꯟ ꯈꯨꯊꯤꯟ
ꯃꯣꯏꯅ ꯊꯤꯜꯂꯤꯕꯒꯤ ꯑꯃꯥꯡ ꯑꯇꯣꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯒꯧꯔꯒꯤ ꯆꯟꯗꯣꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯊꯤꯜꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯤꯇꯪ ꯊꯝꯖꯔꯒꯦ ꯃꯤꯇꯩꯅ ꯃꯣꯏꯅ ꯆꯟꯗꯣꯟ ꯊꯤꯟꯕ ꯍꯥꯏꯔꯦ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏ ꯄꯥꯛꯂꯩ ꯅꯝꯁꯥ ꯀꯧꯏ ꯃꯤꯇꯩꯅ ꯊꯤꯜꯂꯤꯁꯤ ꯃꯤꯇꯩꯅ ꯊꯤꯜꯂꯤꯁꯤ ꯀꯔꯤꯒꯤ ꯄꯥꯛꯂꯩ ꯅꯝꯁꯥ ꯀꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯀꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕꯕꯨ ꯃꯄꯥ ꯁꯂꯥꯏꯂꯦꯟꯅ ꯀꯪꯂꯥ ꯎꯇ꯭ꯔꯥꯃꯥꯡꯗ ꯄꯥꯔꯤ ꯑꯅꯤ ꯂꯥꯎ ꯄꯥ ꯋꯥ ꯍꯥꯏꯒꯦꯅ ꯀꯧꯈꯠꯄꯤꯕꯗ ꯃꯄꯥꯔꯤ ꯑꯅꯤ ꯀꯧꯈꯠꯂꯒ ꯅꯣꯡꯈꯣꯡ ꯀꯣꯏꯔꯣ ꯑꯉꯝꯕꯗ ꯐꯝꯕꯥꯜ ꯁꯤꯟꯅꯒꯦ ꯇꯥꯛꯄꯤꯔꯒ ꯁꯅꯥꯃꯍꯤꯅ ꯅꯣꯡꯈꯣꯡ ꯀꯣꯏꯈꯤꯕ ꯄꯥꯈꯪꯕꯅ ꯃꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄ ꯃꯗꯨꯗ ꯃꯃꯥꯅ ꯎꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯊꯥꯖꯒꯨꯝꯅ ꯂꯪꯂꯕ ꯃꯥꯏꯊꯣꯡꯗ ꯂꯩꯕꯥꯛ ꯈꯔ ꯄꯛꯄꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤꯅ ꯄꯥꯈꯪꯕꯗ ꯍꯪꯕ ꯃꯇꯝꯗ ꯏꯃꯥ ꯑꯩꯅ ꯉꯁꯥꯏ ꯄꯥꯕꯨꯡꯒꯤ ꯉꯥꯡꯂꯧ ꯈꯥꯗ ꯄꯨꯅꯦꯝꯖꯕ ꯃꯇꯝꯗ ꯂꯥꯏꯄꯛꯅ ꯂꯩꯕꯥꯛ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯇꯝ ꯑꯗꯨꯗ ꯄꯛꯂꯛꯄ ꯂꯩꯕꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯃꯦ ꯍꯥꯏꯌꯦ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯗꯥ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯃꯇꯥ ꯐꯔꯕ ꯉꯧꯅ ꯂꯪꯅ ꯅꯤꯡꯊꯤꯖꯔꯕ ꯂꯥꯏꯕꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯈꯔꯗꯪ ꯄꯛꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯄꯥꯔꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯇꯨꯡꯂꯝ ꯆꯠꯇ ꯄꯥꯔꯤ ꯅꯪꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯄꯨꯝꯅꯃꯛꯅ ꯃꯔꯥꯏꯕꯛ ꯃꯌꯥꯏ ꯑꯁꯤꯁꯤꯗꯅꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯂꯩꯕꯥꯛ ꯄꯛꯄꯁꯤ ꯁꯨꯝꯗꯧꯗꯅ ꯅꯪꯒꯤ ꯁꯂꯥꯏ ꯃꯆꯥ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯋꯥꯉꯝ ꯆꯥꯗꯣꯟ ꯁꯨꯗꯣꯟ ꯄꯨꯝꯅꯃꯛꯅ ꯄꯥꯛꯂꯩ ꯅꯝꯁꯥ ꯍꯥꯏꯗꯅ ꯃꯔꯥꯏꯕꯛꯇ ꯂꯩꯄꯥꯛ ꯈꯔ ꯈꯔ ꯊꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯑꯁꯤꯗ ꯄꯥꯛꯂꯩ ꯅꯝꯁꯥ ꯊꯤꯟꯕꯅꯤ ꯍꯥꯏꯔꯤ ꯑꯁꯤꯇꯁꯨ ꯅꯠꯇ꯭ꯔꯤ ꯄꯥꯛꯂꯩ ꯅꯝꯁꯥꯁꯤꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯕ ꯂꯝꯕꯤ ꯈꯔ ꯂꯩꯔꯤ ꯍꯟꯗꯛ ꯄꯥꯛꯂꯩ ꯅꯝꯁꯥꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯧꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯍꯤꯡꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯄꯥꯛ ꯉꯥꯂꯦꯝ ꯏꯃꯥꯁꯤꯒꯤ ꯃꯊꯛꯇ ꯆꯠꯂꯤꯕ ꯆꯥꯔꯤꯕ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯅꯅꯕꯒꯤꯗꯃꯛ ꯌꯩꯈꯥꯏꯔꯤꯕ ꯇꯧꯈꯥꯏꯔꯤꯕ ꯊꯤꯡꯒꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯅꯤꯅ ꯑꯃꯥꯡ ꯑꯁꯣꯏ ꯀꯌా ꯇꯧꯔꯤꯕ ꯃꯁꯤ ꯏꯃꯥꯁꯤꯒꯤ ꯃꯊꯛꯇ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯃꯆꯥ ꯑꯩꯕꯨ ꯃꯊꯥꯅꯨꯡꯗ ꯆꯥꯎꯔꯛꯄ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤꯁꯨ ꯆꯥꯎꯔꯛꯑꯒꯁꯨ ꯁꯤꯔꯒꯁꯨ ꯃꯥꯏ ꯍꯛꯆꯥꯡꯗ ꯑꯗꯨꯝ ꯇꯤꯟꯈꯤꯗꯣꯔꯤꯕ ꯑꯗꯨꯒꯨꯝꯕꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕꯤ ꯃꯥꯂꯦꯝ ꯏꯃꯥꯁꯤꯒꯤ ꯃꯐꯝ ꯃꯊꯛꯇ ꯐꯠꯇ ꯍꯥꯎꯗꯤ ꯀꯌా ꯇꯧꯔꯤꯕ ꯈꯣꯡꯅ ꯈꯨꯠꯅ ꯅꯦꯠꯂꯤꯕ ꯁꯣꯛꯏꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏ ꯇꯧꯈꯥꯏꯕ ꯀꯌꯥ ꯇꯧꯔꯤꯕꯁꯦ ꯉꯁꯤ ꯂꯪꯖꯕ ꯉꯁꯤ ꯀꯣꯛꯆꯒꯦ ꯏꯃꯥ ꯅꯪꯒꯤ ꯂꯩꯁꯥ ꯃꯔꯤꯛ ꯑꯃꯇꯪ ꯂꯧꯖꯔꯒ ꯅꯆꯥꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯆꯥꯅ ꯂꯥꯟꯖꯈꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯒꯦ ꯍꯥꯏꯗꯅ ꯃꯄꯨ ꯃꯥꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯀꯌꯥꯇ ꯂꯥꯏꯅ ꯄꯛꯇꯅ ꯂꯩ ꯍꯥꯏꯗꯅ ꯂꯥꯏꯄꯛ ꯀꯧꯔꯤꯕ ꯂꯥꯏꯕꯛ ꯈꯦꯂꯥꯏ ꯊꯣꯡ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯁꯤꯗꯕ ꯃꯥꯒꯤ ꯂꯩꯐꯝꯁꯤꯗ ꯏꯃꯥꯒꯤ ꯂꯩꯕꯥꯛ ꯃꯔꯤꯛ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯂꯥꯏꯕꯛ ꯑꯁꯤꯗ ꯈꯨꯅꯤꯡꯊꯧꯅ ꯅꯝꯖꯕ ꯃꯇꯝꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯅ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯤꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯔꯤꯕ ꯈꯣꯡꯅ ꯈꯨꯠꯅ ꯅꯦꯠꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯔꯥꯜ ꯑꯍꯣꯏ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯄ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯁꯥ ꯃꯔꯤꯛ ꯑꯃꯇꯪ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕꯅ ꯂꯥꯏꯕꯛꯇ ꯊꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯝꯁꯥ ꯊꯤꯟꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯡꯉꯨꯂꯣꯟ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯁꯤꯇ ꯅꯠꯇꯅ ꯑꯃꯨꯛ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯈꯪꯂꯕ ꯑꯈꯪ ꯑꯍꯩꯁꯤꯡꯗꯤ ꯅꯝꯁꯥ ꯊꯤꯟꯕꯁꯤ ꯊꯤꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯀꯔꯝ ꯍꯥꯏꯅ ꯃꯥꯅ ꯉꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯀꯥꯡꯊꯣꯟ ꯄꯥꯕꯟꯊꯛꯇ ꯃꯣꯂꯥꯡ ꯆꯦꯞꯇꯥꯏꯅꯗꯅ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯨꯔꯦ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯕ ꯏꯅꯨꯡ ꯉꯥꯜꯂꯕ ꯃꯇꯝꯗ ꯃꯥ ꯍꯧꯒꯠꯂꯒ ꯅꯤꯡꯁꯥꯒꯤ ꯂꯝꯕꯤ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤ ꯅꯥꯇꯣꯜ ꯑꯅꯤꯁꯤ ꯀꯗꯣꯝꯗ ꯍꯣꯒꯦ ꯍꯥꯏꯗꯅ ꯍꯣꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯉꯒ ꯈꯨꯅꯤꯡꯊꯧꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯂꯧꯔꯒ ꯍꯦ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥ ꯅꯪꯒꯤ ꯂꯩꯁꯥ ꯃꯔꯤꯛ ꯑꯃꯇꯪ ꯂꯧꯖꯗꯅ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯒꯤ ꯁꯃꯨ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯤꯡꯒꯠꯆꯒꯦ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯉꯁꯤ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯒ ꯑꯩꯅ ꯇꯨꯝ ꯍꯧꯔꯛꯄꯗ ꯃꯥꯂꯦꯝꯁꯤꯗꯒꯤ ꯂꯧꯔꯒ ꯂꯥꯏꯕꯛꯇ ꯈꯨꯅꯤꯡꯊꯧꯅ ꯅꯝꯈꯤꯕꯁꯦ ꯃꯁꯤ ꯅꯝꯁꯥ ꯊꯤꯟꯕ ꯀꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯆꯠꯅꯕ ꯃꯤꯌꯥꯝꯅ ꯇꯧꯅꯔꯤꯗꯨ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯒ ꯇꯧꯈ꯭ꯔꯕ ꯊꯕꯛꯇꯨꯕꯨ ꯑꯩꯅ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯁꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯂꯩꯍꯧꯕꯗꯨꯗꯤ ꯑꯉꯥꯎ ꯇꯥꯏ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕꯁꯤꯒꯤ ꯇꯨꯡꯏꯟꯅꯅ ꯑꯩꯈꯣꯏꯁꯨ
अदुमक थिनबा ताबनी तौबा ताबनी मानव आयबसी फजबनी मानव आयबसीना अपुनबनी अपुनबा आयबसीना पांगननी अदुना अखोई मानवसीदी काहेन्नब सिनब फते अदुना नमसा थिनबगी मतंगसिदा सुमदौदना मखल कया थोकना मितेगी वांगुलोंद नैनरी अदुना अइना हुजिक थमजनिंगिसी मसाई मांगदा थमजगिबा हिंदू शास्त्र की चंदोन विचार ताकपा भक्ति तत्वसार कौबा लाइक अदुद नैनरगा पिरमिबा द्वादश तिलोक हाइबगी चंदोन थिनबगी वांगुलोलसिगा मितेगी पागलै नमसा थिनबगी पीरिबा पुयाना पीरिबा वांगुलोलसिगा वांगुलोल अनिसी ngasi tara mangda thamjage masigi animak asi pungning chingsan biduna karambani hina wangiba kanana nimiba kanana wangiba kanana luriba kanana ludriba haibadu khwai tara na masi wakhalda chingsan biraga achum marandu lokhat pi waina ai thamjage masini ahan bada dharma anigi mitei lining hindu dharma anigi manadaba khena waju leirisi masidagi dum hawra abni masidagi manadaba sine karai di kari kari manaraktre मसीदगी मानरक्तबसिना लोन मानरक्त्रे फिजेट मानरक्त्रे लमचत मानरक्त्रे सुमदौदना मानदबगी मानदब ngakteni lakadorisi adu aikoina hujikangi akoigi gaurangada luptun leraba ahlamansinga kari haigaibu sanamahi haibaduga krishna haibaduga amattani hai apangbasa noina kari khangna ka haina aikoidaga onsinna pautak pisalakpu yawi aikoidi madu tabde yam nongningi saubudi tokda nongningaba सनामही का कृष्ण का अमतनी हाइदुगदी कृष्ण हाइरिबिदुदी ताइबंग मपोकनी लाइगुमन तौबंगमी लाइगी मनाइनी हाइबी वानी कृष्ण हाइरिबि इबुंगदो अखोइदगिदी यामना हेनबे ईश्वरनी अखोइनदी माबो लंबागम पोदी तौबु तबो मा ताइबंग मपोकनी जोनी संभोग अबदी ममा पिबुक नुंगदगी पोकपा लांगोन मपोकनी मथुरा जिल्ला दा पोखिबनी मथुरा जिल्ला दा पोगा मासी वृंदावन यूपी मनुंग चाउरुबनी अदुगुम्बा ममा पिबुक नुंग था तरा नाव पुरग पोकपा कृष्ण हाइबदुगा मीगी सनामही ममागी पिबुक नुंग चंगगा लाकपसु नतबा तेंगबान ममापुना सयंग ओइना ओलकप सायोन ओइरिबा सनामही इसाइफु मनुंगदा मपुगी सकलैना सक्तमना लेपरिबा angang humni suba angangum le pariba mapugi masana olak pa ibungo dubu mama pibuk nung changaga poiba krishna ga amatani sab manai ka aibsidi ai khoina tabdi yam nongning abado mi sanamahi aibdi mi gi sayoni krishna aibuna langoni adugumba lugraba ibungo mapa leitraba mama leitraba kanai machano kanai masuno haibida magi mari makhong thibada thibam khangdriba mausa kobi प्रकृति पुरुष है हिंदू ने सिंथारीबा अदुगुम्बा प्रकृति पुरुष मौसा लाइरेंबी तेंगबान ममपु इबुंगोगी कयातगी इबुंगो मागी अनिंगबदगी ओइरखरबा सनामही इबुंगोबु मिरमलेंद पोकपा कृष्णगा अमतनी कायना हाइरकपदु दोरे खोइ याम नोकनिंगिसी अदु तौबतबु मसी अखोइना मयाम ममांगदा अहनसिंगदुदा हाइहननिंगदे मोइगी खंगदबा मोइगी असोइबा मोइगी अपंगबदा मीना खंगरगा मिते अहनसिंगसि थौसाबिरोयना खनबदा मदु मिमांगदा हाइद्रदि फनिदा आइना अखोइ खल्ली अखोइना हाइरुनु काइदि मोइन ताबिगदब जानते मसिने अखोइदा वारिसि अदुना कनागुम्बा अहलमनसिंगना हाइबमसु लैरि महादेव हाइबसिगा सनामही हाइबसिगा अमतनी हाइना हाइ मसिमदि लखुटपा याबा लोननि करमाइना लखुटपा याइ महादेव हाइबसि बंगला मरोनी सनामही असिना मितै लोनी अदुबु यारिबा मरमदि महादेव हाइबा लाइसे ममा मपा लैतबा लाइनि मपोगी सायोनदगी ओइरकपा मपोक लैतबगी सागैनि अचत चतबगी मयोननि हाइरिबनि अदुना मपोक लैतबगी सागै ओइरिबा अचत चतबगी मयोन ओइरिबा महादेवसे मोइना महादेव कौजगिबि वानी मितै अखोइना चिंगु लाइ चिंगु पांगनबा हाइरिसिनि अदुना अदुगुम्बा चिंगु इबुंगोदुगा अखोइगी ममा मपा लैत्रबा असत चतबगी मयोन ओइबा मपोक लैतबगी सागै ओइबा सनामहीगा महादेवगा मानै हाइरगदि ममिंग लोमदा खेनेगरसु लाइ अनिसिगी हौरफम सालकफम मानबनिना सनामहीगा महादेवगा चांगदमनबसिमदि अखोइना येनिंगदे माइ माइ मरोंदा हाइजगिबतनि पोतुदि अमतनि हाइना लौबा याइ सुमाइना हिंदू चतपा अहनसिंगदसु वखल मानदबा कया अमा लैरि मसिनि अखोइगी खेनरइसे अखोइगी मितै लाइनिंगा हिंदू धर्मगा खेनबई वादी तोक्सी हिंदू मनुंगे हिंदू खेनै मितै नतबा हिंदू मनुंगे हिंदू खेनरिसे कमाइन खेनरे रामांदी धर्मगा अखोइगी हिंदू गौरांग अनिसिनि याम चावना खेनरिसे मसि कमाइन खेनै मोइबु निंगबा भक्तसिंग मनाइसिंगना हाइरंबा शास्त्रगी वहाई लैरि करमाइना शास्त्रगी वहाई लै
कल्लब वारब चीरब मतम अमदा कृष्णना मागी मनाई सिंगना करीमता तौब ngमक्त्रब मतमदा हनुमान बु कौरगा हनुमान असी राम मनाईनी कृष्ण मनाई नते हनुमान बु कौरगा इबुंगो नंगी नबुंगो रामना पालिंगी मतमदा नापांगन नबुद्धि नरुसिंग चावनी नंगना तौगे हाइब्ता ngमनी इबुंगो ngसिदी इपा यामना वारी नंगना इपागी अवाबसे अमुक्तंग कोलू हाइदना राम कृष्णना हनुमान द थेंब हनुमान मतमदुदि इबुंगो ननाई आई इबुंगोगी याथंगसी पांथोकजबदि ngमगनी अदुमदी ओइरगा ननाई अइना हौजिक पांथोकप याद्रे अइ इबुंगोगी रामगी याथंग नतनदि अइदि कनागुंबमगी याथंग मखादा थबक तौरोय हाइना वासखरेने हे जगत की मपू हाइरक्प मतमद कृष्ण नंगाई खोने हनुमान नंग भाव तादन तौबनी इबुंगो सीतागी मबुंगो राम हाइबदुसु कृष्ण की मबुंगो राधा की मबुंगो कृष्ण हाइबदुसु अमतनीने हनुमान नंग खंगदबननी जुग जुग की अवतारनी सक ओनबतनी हाइरक्पदा हनुमान मखुट लोनरगा ननाइसु खंगी प्रभु श्रीनाथे जानकी नाथे नो भेदो परम तमानी तथापि मम सद्बसु राम कमलु लूचनो असुम हाइना राम भक्त हनुमान खुमखी हनुमान हाइब वाहिदी सिनी श्रीनाथे जानकी नाथे हाइबदी लक्ष्मी की मबुंगो कृष्णदो अदुगा जानकी नाथे सीता की मबुंगो राम हाइबसे नो भेद परम तमानी खेनब लेते परमात्मा अमतनी इबुंगो मपू अमतनी ननाई ऐसु खंगी अदुबु अदुमोइनमक इबुंगोगी वासुदेवगी मूर्ति ननाईद थौदाबसिदी ननाई थबक तौब ngमोय ननाई अइना पामजरिबदी अइ इबुंगोगी तथापि राम कमलु लूचनो थंबाल लेकाना तमजनिंगाई ओइबा अइ इबुंगोगी मिश्ना थंबाल अनिदुना अइबु चिंगना येंगबिरगा रामगी फजब रूप अदुना ननाई हनुमान सिमतंग नंग तौदब यादे अदबु हाइबिरबदी सर्ग मर्त पता लाइदन लेरिबा मरो लहुमसिदा ननाई हनुमान तौब ngमदब अमत्त लेतेने हे कृष्ण हाइरक्पदा कृष्णना खांग मंगमदना राम की मूर्ति पुथोगा मनाई हनुमान बु दर्शन पी उहनबी राम मूर्ति फंगब मतमदा कृष्णना थौदाबदु हनुमान यागी हाइरी रामांदी धर्म गौरांग धर्म सिद्ध हिंदू नि अनिमक हिंदू नि नन हिंदू नते हिंदू गक्तनी हिंदू दुई मनुंगे हिंदू दु मानद्रिबा राम निंबग कृष्ण निंबग अनि की चेनरइमी हिंदू दी ओरगा अदुदी हिंदू की मबक मनुंग लेरिबा राम कृष्ण अनि दु भाव मानदे हिंदू मसेन भाव मानद्रीब पोलदुबु मितई लाइनिंगे हिंदू धर्म करमाय मानदोइनो मानब सुंया यारोदब लोननि मसिनी हिंदू धर्म का अखोगी मितई लाइनिंगे खेनब हारिसे अहौबद थमजखरे ममिंगदगी खेनब हौरप हौरे हाइदना मसिनी थमजनिंगिसे अम वाफम अमना अखोगी येक तरेत लेजरिबसिदे गोत्र 12 नपसलाय अखोगी मंगांग लोआंग खुमन अंगोम मोइरांग खांगानबा चेंगलई सरंग लेसांग थेम हाइदना लेजरिब येक तरेसिगे नपसलाइब गोत्रसिदी शांतिल गोत्र मधुकेल गोत्र काइसोप गोत्र नेमिरेश गोत्र गौतम गोत्र अलमन गोत्र सुम हाइदना कोई गोत्र मयाम से भरद्वाज गोत्र कायना गोत्र 12 से अखोगी येक सिदे थेचलइम असी गोत्र 12 से येक सिदे थेटपसे करम खुथेट नरदे चेंपोत माइरेन तो पाइदो अदुनि तौरइसे हाइदि गोत्र आइसे करिनो गोत्र आइसे मधुकेल आइसे बामोलमनि काइसोप आइसे मुनि बामोलमनि अदुदि शांतिलोसु बामोलमनि हारिबा बामोनसिंजे अखोइ लेबाकता लाखप यावी लाखिदब यावी लेबाक अखोइ लेबाकता खोंदारप ब्राह्मण सिंदुना हयेंग सिरब मतुंगदा मितैना जहा चेंग मरुम थोइदिंग मरुम कलकपदा मोइगी मंगांग सलाय लुआंग सलायन कटखरदी अखोइ इपा इपुना फंगरोय मरम अदुना मोइगी लुआंग मंगांग सलायगी महुत्ता शांतिलो गोत्रना सिल्लसी नोइदी मंगांग नते शांतिलो आइना सोनगदमनी लुआंगी महुत्ता काइसोपना सिल्लसे काइसोप गोत्र आइना सोनगदमनी खुमनगी महुत्ता मधुकेल गोत्र मोइगी गुरु मोइ मपुदो मदुगी ममिंग हापचल खुमन मधुकेल ओलहले अदुदी हयेंग खुमन मचाना लुआंग मचाना मंगांग मचाना अंगोम मचाना मपा मपुगी चेंग लई खर कलकपदु मोइगी मधुकेलदा गौतमदा शांतिलोदा निमिरेशदा भरद्वाजदा अलैमोंदा मोइगी मपा मपुदुदा कलहलेदना तौरिबा थबकना इगी इपा इपुई थबक थौरमनी
ꯀꯠꯂꯤꯕꯅ ꯃꯣꯏ ꯃꯄꯥ ꯃꯄꯨꯗ ꯀꯠꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯒꯣꯇ꯭ꯔ ꯒꯣꯇ꯭ꯔ ꯍꯥꯏꯅ ꯁꯣꯜꯂꯤꯁꯦ ꯊꯕꯛꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯣꯟꯖꯕ ꯇꯧꯖꯕ ꯀꯠꯄꯅ ꯃꯣꯏ ꯃꯄꯥ ꯃꯄꯨꯗ ꯀꯠꯄ ꯃꯁꯤꯅꯤ ꯒꯣꯇ꯭ꯔꯗ ꯁꯣꯟꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯒꯣꯇ꯭ꯔꯗ ꯁꯣꯟꯕꯁꯦ ꯃꯁꯤꯅ ꯃꯥꯡꯉꯛꯏꯕꯁꯦ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯕꯖꯥꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯉꯁꯤ ꯐꯥꯎ ꯚꯥꯞ ꯇꯥꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯚꯥꯞ ꯇꯥꯗꯕꯁꯦ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯕꯤꯔꯣ ꯃꯇꯝ ꯌꯧꯔꯦ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯇ꯭ꯔꯤꯉꯩ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩꯒꯤ ꯃꯁꯤꯡꯒꯤ ꯒ꯭ꯌꯥꯟ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯤꯇꯩꯅ ꯈꯤꯇꯪ ꯄꯪꯉꯤꯉꯩꯗ ꯄꯪꯇꯧ ꯇꯧꯔꯝꯃꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯉꯥꯜ ꯐꯪꯉꯛꯇꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤ ꯂꯝꯗꯥꯡꯗ ꯃꯤꯇꯩꯁꯨ ꯂꯝꯖꯦꯟ ꯊꯥꯕ ꯌꯥꯎꯔꯛꯑꯕ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯃꯤꯇꯩ ꯀꯧꯕ ꯐꯨꯔꯨꯞ ꯑꯃ ꯂꯩꯖꯔꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯕꯤꯕ ꯃꯇꯝ ꯌꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯒꯣꯇ꯭ꯔꯒꯤ ꯚꯥꯞꯇ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯤꯒꯤ ꯃꯄꯥ ꯃꯄꯨꯗ ꯀꯠꯇꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅ ꯑꯃ ꯆꯥꯕꯅ ꯑꯃꯅ ꯆꯥꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯃꯇꯝ ꯊꯤꯜꯂꯕꯅꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯊꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦ ꯇꯧ ꯍꯥꯏꯔꯒ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯍꯨꯀꯨꯝꯅ ꯃꯁꯤ ꯇꯧꯍꯟꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯏꯁꯥ ꯏꯁꯥꯅ ꯈꯟꯊꯅꯔꯒ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯃꯇꯝꯗ ꯋꯥꯐꯝꯁꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯗꯅ ꯌꯦꯛꯄꯨ ꯒꯣꯇ꯭ꯔꯅꯤ ꯍꯥꯏꯅ ꯂꯩꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪꯒ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯣꯅꯣꯄꯣꯂꯤꯁꯦ ꯃꯁꯤꯗꯤ ꯇꯧꯕꯤꯗꯕ ꯐꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯃꯣꯅꯣꯄꯣꯂꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯃꯃꯥ ꯃꯅꯥ ꯇꯧꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯃꯃꯥ ꯃꯅꯥ ꯇꯧꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗ꯭ꯔꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯗꯤ ꯇꯧꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯅꯣꯡꯆꯨꯞ ꯂꯝꯗꯒꯤ ꯀꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯒꯣꯁꯥꯏꯁꯤꯡ ꯂꯥꯛꯈꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯒꯣꯁꯥꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕꯗꯨ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟ ꯀꯧꯕ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯁꯥꯈꯤꯅꯤ ꯃꯁꯤ ꯅꯅꯥꯏꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯠꯅꯁꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟ ꯄꯨꯌꯥ ꯃꯥꯡꯗ ꯊꯝꯃꯒ ꯍꯦꯛꯇ ꯉꯥꯡꯅꯕ ꯌꯥꯅꯤ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯗ ꯂꯥꯛꯈꯤꯕ ꯒꯣꯁꯥꯏꯁꯤꯡ ꯕ꯭ꯔꯥꯍ꯭ꯃꯟ ꯂꯝꯕꯣꯏꯕꯁꯤꯡꯁꯤ ꯅꯨꯄꯤ ꯌꯥꯎꯔꯛꯇꯦ ꯃꯁꯥ ꯃꯁꯥꯇ ꯂꯥꯛꯄꯅꯤ ꯃꯁꯥ ꯃꯁꯥꯇ ꯂꯥꯛꯄꯗꯒꯤ ꯃꯤꯇꯩ ꯅꯤꯡꯊꯧꯗ ꯆꯪꯖꯔꯒ ꯑꯌꯥꯕ ꯂꯧꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯟꯄꯥ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈꯤ ꯃꯤꯇꯩ ꯅꯤꯡꯊꯧꯗ ꯅꯨꯄꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯗꯒꯤ ꯃꯤꯇꯩ ꯅꯤꯡꯊꯧꯅ ꯃꯤꯇꯩ ꯅꯨꯄꯤ ꯄꯤꯔꯒ ꯃꯤꯇꯩ ꯅꯨꯄꯤꯒ ꯄꯥꯟꯅꯔꯒ ꯕ꯭ꯔꯥꯍ꯭ꯃꯟ ꯁꯥꯒꯩꯁꯤ ꯁꯟꯗꯣꯔꯛꯏꯕꯅꯤ ꯇꯈꯦꯟ ꯆꯪꯐꯝ ꯂꯩꯍꯥꯎ ꯊꯥꯐꯝ ꯊꯣꯡꯒ꯭ꯔꯥ ꯇꯥꯐꯝ ꯀꯣꯡꯒ꯭ꯔꯥꯏ ꯂꯥꯛꯐꯝ ꯍꯪꯉꯣꯏꯐꯝ ꯁꯨꯝ ꯍꯥꯏꯗꯅ ꯕꯥꯁꯄꯇꯤ ꯃꯌꯨꯝ ꯃꯅꯣꯍꯔ ꯃꯌꯨꯝ ꯑꯆꯥꯔꯖ ꯃꯌꯨꯝ ꯀꯥꯏꯅ ꯕꯥꯃꯣꯟ ꯁꯥꯒꯩ 19 9 30 ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯂꯧꯔꯒ ꯂꯣꯏ ꯁꯟꯗꯣꯔꯛꯄꯅꯤ ꯑꯗꯨꯗꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤ ꯀꯅꯥꯅ ꯄꯣꯛꯏ ꯍꯥꯏꯔꯗꯤ ꯃꯤꯇꯩ ꯅꯨꯄꯤꯅ ꯄꯣꯛꯏꯕ ꯑꯗꯩ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯃꯃꯥꯁꯤ ꯀꯅꯥ ꯑꯣꯏꯔꯗꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯣꯏꯔꯦ ꯃꯁꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯄꯨꯌꯥ ꯂꯥꯏꯔꯤꯛꯅ ꯍꯤꯁꯇ꯭ꯔꯤꯅ ꯁꯥꯈꯤꯅꯤ ꯑꯗꯨ ꯕ꯭ꯔꯥꯍ꯭ꯃꯟꯁꯤ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯗꯨ ꯉꯁꯤ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯏꯃꯨꯡ ꯑꯃꯗ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯣ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯍꯜ ꯑꯃꯒꯤ ꯃꯆꯥ ꯅꯤꯄꯥꯅ ꯂꯧꯕꯤꯈ꯭ꯔꯦ ꯃꯥꯏ ꯃꯃꯧ ꯑꯣꯏꯔꯦ ꯑꯗꯨ ꯑꯩꯒꯥ ꯄꯨꯔꯦꯟꯗꯨꯅ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯈꯨꯠ ꯆꯥꯕꯤꯗ꯭ꯔꯦꯕ ꯃꯤꯇꯩ ꯅꯤꯡꯉꯣꯜꯅꯦꯅ ꯃꯋꯥꯗꯨꯁꯨ ꯃꯈꯨꯠ ꯆꯥꯍꯟꯗꯦ ꯃꯥ ꯂꯧꯔꯤ ꯅꯨꯄꯤꯗꯨꯕꯨ ꯃꯋꯥꯗꯨ ꯃꯈꯨꯠ ꯆꯥꯕ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤꯕꯅꯤ ꯃꯄꯥꯗꯨꯅ ꯑꯩ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯣ ꯑꯩꯅ ꯆꯥꯗꯕ ꯍꯥꯏꯕꯁꯤ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯁꯤ ꯀꯅꯥ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯕ ꯑꯩꯅ ꯂꯧꯖꯔꯤꯕ ꯑꯩꯒꯤ ꯃꯣꯂꯥꯡ ꯑꯃꯇꯗ ꯈꯥꯡꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯑꯩꯅ ꯆꯥꯗꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ ꯀꯞꯄꯝꯒꯗ꯭ꯔꯥ ꯅꯣꯛꯑꯝꯒꯗ꯭ꯔꯥ ꯃꯁꯤꯅ ꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯀꯨꯕꯣꯛꯇꯨꯅ ꯃꯆꯥꯗꯨꯅ ꯄꯨꯔꯛꯏꯕ ꯃꯃꯧꯗꯨ ꯅꯨꯡꯁꯤꯅꯗꯤ ꯑꯗꯨꯝ ꯈꯟꯕ ꯃꯃꯧꯗꯨꯅ ꯁꯣꯛꯄ ꯏꯁꯤꯡ ꯐꯥꯎ ꯊꯛꯄꯤꯗꯕ ꯃꯗꯨ ꯃꯃꯧꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯕ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯃꯧꯗꯨꯗꯤ ꯀꯔꯝꯕ ꯅꯤꯡꯉꯣꯜꯅꯣ ꯍꯥꯏꯗꯤ ꯃꯤꯇꯩ ꯅꯤꯡꯉꯣꯜꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯆꯥꯗ꯭ꯔꯤꯕ ꯑꯩꯒꯥ ꯄꯨꯔꯦꯟꯗꯨꯗꯤ ꯀꯅꯥꯝ ꯄꯣꯛꯀꯦ ꯃꯤꯇꯩ ꯅꯤꯡꯉꯣꯜꯅ ꯄꯣꯛꯏꯕ ꯃꯁꯤꯅꯤ ꯕꯥꯃꯣꯟꯅ ꯃꯃꯥ ꯃꯅꯥ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯅꯥꯅꯩꯅ ꯊꯝꯖꯔꯤꯁꯦ ꯃꯁꯤ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯣꯏ ꯆꯦꯟꯕ ꯌꯥꯔꯣꯏ ꯁꯤꯡꯅꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯇꯧꯔꯤꯕꯗꯨꯃꯨꯛ ꯆꯞ ꯆꯥꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯒꯤ ꯆꯠꯅꯕꯤꯗ ꯃꯃꯥ ꯃꯅꯥ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯃꯁꯨ ꯊꯥꯗꯣꯛꯄ ꯐꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯉꯩ ꯂꯩꯃꯤꯟꯅꯒꯗꯧꯔꯕ कायनबा याररोइदबा अदुगुम खुटपु अमनी अखोइगा मोहिगा चाना सिननि हिंमिनगदोरबनी हिंमिनबसु ताई लैमिनबसु मथौ ताई नुंसिनदबसु यादे खना सैनबा यादे अखोइगी फुरुप सिद तिल्लरबनी मितै येक सलाइमक्ता तिंद्रबसु मितैगी फुरुपददे फुददि तिल्लरबा अदुगुम ब्राह्मण खुनाइसु पुंगनिंग लैताना खनबीदना ममा मना तौबगी सनबी थादोक फै हाइबसिमसु ममांगैदा जिरी लमदमदा खेत्री सभा ब्रह्म सभा फम्ब मतमदसु वाफमसि ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯤꯇꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯇꯪ ꯉꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ
मीटिंग की कन्वेनर सिंह पाव मा अमोन बातोन पीबीरपदगी आई वाफम हारिबा मीटिंग सिदा वा खर ngangjagi ngasideina sahi 12 humdoi gi mamangda masida hariba wafam asimak ai thangatjagibani aina thangatgiba wafam sida brahman pandit singi maikai digi pen da wafam kaya thamai nang na madu haibadi khitang kanmalli nangi wadu henmalli madudi brahman sage khunai bu inthok na bagi thausinni ka haidna ayet pa kaya am lakhi engmanda adugi wayet singdo aina yamlaina kakthaki masi ai di brahman khunai bu nungsi dabagi nate ब्राह्मण चथरीब थबक थौरम सिंधु मितई सिंह ngasi बाव फोंदोक पीदन लेबा मितई सिंह आइगाना हाइरग लोरे आइगाना याथंग तौरग लोरे हाइना लेबदुदी ngasi gi matam sida chanararoi madugi matam loigre aduna noina tauba noi gi naran aikoina tauba aikoi gi iran adu फोंदोक नब खंगमिन नब gi तंजा ओइरे हाइना ब्राह्मण सिंह ने तौरिब चथरीब थबक अदु मदु खितंग नियम लाली ममा मना तौब तौबिनु हाइद हाइजबतनी थोइदोंना नोंसिजरबा